Hello, good afternoon, ma'am. Ngasi kanosina sarayda labang na buko. Ngarang alam mo nila kantagi sarayng ako yung ngarang tawag iba to. Edi ngarang Manipur tawag rin na ko sarayng. Aduga Manipur natin sorry. Manipur tawag rin. Aduga ngasi na labang na ba sa tawag siya ko. Labang na ba. Ngarang tawag iba da alam mo nila kantagi maramda loinama high ko mana magi ko sana sa Manipurgi maramda leinaबꯗꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯈꯨꯏ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯁꯦ ꯀꯔꯤ ꯀꯔꯤ ꯂꯥꯏꯔꯤꯛꯇ ꯁꯨꯃꯥꯏꯅ ꯈꯨꯏ ꯏꯕꯒꯤ ꯃꯔꯣꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯩꯔꯦꯡ ꯑꯇꯣꯞꯄ ꯂꯝꯃꯥꯡꯅꯕ ꯍꯥꯏꯅꯀꯣ ꯁꯤꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯩꯔꯦꯡꯅꯤ ꯏꯕꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯁꯩꯔꯦꯡꯁꯦ 1971ꯗ ꯏꯀꯣ 1971ꯗ ꯑꯗꯨꯗꯨꯒ ꯐꯣꯡꯉꯛꯄ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯁꯩꯔꯦꯡ ꯑꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯁꯤꯀꯣ ꯄꯥꯔꯒ ꯌꯦꯡꯉꯁꯤ ꯁꯚ꯭ꯌꯇꯥꯒꯤ ꯊꯤꯡꯉꯝꯗ꯭ꯔ ꯈꯣꯡꯆꯠ ꯀꯣ ꯊꯤꯡꯉꯝꯗ꯭ꯔꯕ ꯍꯥꯏꯒꯗꯕꯅꯤ ꯁꯣꯔꯤ ꯊꯤꯡꯉꯝꯗ꯭ꯔꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯁꯤꯁꯦꯀꯣ ꯌꯥꯝ ꯁꯣꯏꯔꯦ ꯑꯩꯈꯣꯏꯅ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯔꯕ ꯇꯝꯄꯥꯛ ꯑꯁꯤ ꯐꯪꯖꯔꯦ ꯀꯣ ꯍꯛꯆꯥꯡ ꯃꯈꯩꯗꯤ ꯄꯣꯊꯥꯖꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯃꯤꯠꯌꯦꯡꯗꯤ ꯀꯣ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯃꯤꯠꯌꯦꯡꯗꯤ ꯍꯥꯏꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯣꯏꯁꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯁꯤꯀꯣ ꯁꯤꯗꯩꯗ ꯁꯤꯗꯩꯅ ꯁꯤꯐꯥꯎꯒꯤ ꯍꯧꯖꯤꯛ ꯄꯥꯈꯤꯕ ꯃꯇꯦꯛꯇꯨꯗ ꯁꯚ꯭ꯌꯇꯥꯒꯤ ꯍꯥꯏꯕꯗꯤ ꯁꯚ꯭ꯌꯇꯥꯒꯤ ꯍꯥꯏꯕꯗꯤ ꯍꯤꯁꯇ꯭ꯔꯤꯒꯤꯀꯣ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤꯒꯤꯀꯣ ꯊꯤꯡꯉꯝꯗ꯭ꯔꯕ ꯈꯣꯡꯆꯠꯁꯤꯗ ꯍꯥꯏꯗꯤ ꯊꯤꯡꯉꯝꯗ꯭ꯔꯕ ꯈꯣꯡꯆꯠ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯥꯏꯝꯁꯦ ꯑꯟꯁꯣꯜꯚꯦꯕꯜꯅꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯡ ꯃꯅꯤꯄꯨꯔꯤꯁꯤꯡꯀꯣ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯃꯤꯟꯁ ꯑꯔꯨꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯥꯟ ꯑꯣꯏꯔꯁꯨ ꯀꯔꯤ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯚ꯭ꯌꯇꯥ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯅꯤꯄꯨꯔꯤꯁꯦ ꯆꯥꯎꯈꯠꯂꯕ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯅꯤꯡꯊꯧꯄꯥꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯄꯥꯟꯕ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯒ ꯑꯗꯨꯝ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯗꯣ ꯃꯊꯪ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯊꯪ ꯍꯤꯁꯇ꯭ꯔꯤꯒꯤ ꯆꯦꯅꯥ ꯀꯌꯥꯗꯣ ꯃꯊꯪ ꯂꯥꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯤꯡꯊꯤꯔꯕ ꯇꯝꯄꯥꯛ ꯑꯁꯤ ꯐꯪꯖꯔꯦ ꯃꯤꯅꯤꯡꯗꯤ ꯃꯅꯤꯄꯨꯔꯁꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯁꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯂꯦꯟ ꯑꯦꯔꯤꯌꯥꯁꯤꯅꯤꯀꯣ ꯑꯗꯨꯒ ꯍꯛꯆꯥꯡ ꯃꯈꯩꯗꯤ ꯄꯣꯊꯥꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯉꯦꯕ ꯅꯨꯡꯉꯥꯏꯕꯗ ꯐꯪꯉꯦ ꯃꯤꯅꯤꯡꯗꯤ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯍꯛꯆꯥꯡ ꯃꯈꯩꯗꯤ ꯄꯣꯊꯥꯖꯔꯦ ꯃꯤꯟꯁ ꯍꯛꯆꯥꯡ ꯍꯥꯏꯁꯤꯅ ꯇꯥꯛꯏꯁꯤꯅ ꯀꯩꯅꯣ external featuresꯤꯡꯗꯨꯅꯤꯀꯣ external featuresꯤꯡꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯗꯤꯕꯦꯂꯞꯃꯦꯟ ꯍꯥꯏꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯂꯥꯛꯄꯁꯤꯗ external features ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯀꯣ ꯄꯣꯊꯥꯖꯔꯦ ꯃꯤꯅꯤꯡꯗꯤ ꯅꯨꯡꯉꯥꯏꯖꯔꯦ ꯀꯣ ꯍꯦꯄꯤ ꯑꯣꯏꯔꯦ ꯁꯤꯅꯦꯕꯀꯣ externally happy ꯀꯣ ꯑꯗꯨꯒ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯗꯤ or ꯋꯥꯈꯜꯗꯗꯤ ꯃꯤꯠꯌꯦꯡꯗꯤ ꯀꯣ ꯊꯃꯣꯏꯗꯤ ꯃꯤꯠꯌꯦꯡꯗꯤ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯗꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯍꯥꯏꯕꯅꯤ ꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕ ꯃꯤꯅꯤꯡꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ or ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯍꯤꯁꯇ꯭ꯔꯤꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯁꯨꯝ ꯆꯠꯂꯛꯏꯕ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯅ ꯂꯩꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯊꯪ ꯂꯥꯛꯄꯁꯤꯗ ꯗꯤꯕꯦꯂꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯗꯤꯕꯦꯂꯞꯃꯦꯟ ꯃꯌꯥꯝ ꯆꯥꯎꯈꯠꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯗꯤꯕꯦꯂꯞꯃꯦꯟ ꯃꯌꯥꯝ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯂꯩꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯀꯣ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯊꯪ ꯆꯥꯎꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯆꯥꯎꯈꯠꯂꯦ ꯑꯩ ꯆꯥꯎꯈꯠꯂꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯑꯐꯕ ꯐꯪꯉꯦ ꯄꯩꯁꯥ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯔꯥꯎꯖꯩꯕꯀꯣ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯛꯏꯅꯀꯣ ꯊꯃꯣꯏꯗꯗꯤ ꯃꯤꯠꯌꯦꯡꯗꯗꯤ ꯀꯔꯤ ꯇꯧꯔꯦ ꯏꯟꯇꯔꯅꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯗꯧꯔꯦ ꯑꯟꯗꯔ ꯗꯤꯚꯦꯂꯞ ꯑꯣꯏꯔꯦꯕ internally underdeveloped ko internally underdeveloped meaning lead ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ historical ꯑꯣꯏꯅ ꯊꯝꯃꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯔꯦ ꯍꯥꯏꯗꯤ ꯄꯨꯌꯥꯃꯩ ꯊꯥꯕꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯥ ꯄꯨꯌꯥꯃꯩ ꯊꯥꯕꯁꯤꯁꯨ one of the historical losꯅꯦ ꯑꯗꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯤꯅꯤꯀꯣ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝ ꯑꯃ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯃꯤ ꯔꯤꯂꯤꯖꯟ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯊꯃꯣꯏꯗꯗꯤ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯑꯃꯐꯥꯎ ꯐꯖꯅ ꯌꯥꯎꯗꯦꯕ ꯑꯗꯨꯗꯨꯅ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯗꯣ ꯃꯅꯤꯄꯨꯔꯗ internally ꯀꯣ internally bad ꯑꯣꯏꯕꯗꯨꯅꯦꯕ ꯃꯅꯤꯄꯨꯔꯁꯦ internally ꯍꯥꯏꯗꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯋꯥꯈꯟꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯃꯩꯇꯩ ꯃꯆꯥꯁꯦ ꯐꯖꯅ ꯂꯤꯡꯗ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯕꯗꯣꯀꯣ ꯃꯩꯇꯩ ꯃꯆꯥꯁꯦ ꯐꯖꯅ ꯍꯤꯡꯗ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯁꯤꯅ ꯑꯃ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯅꯦꯛꯁꯇ ꯃꯤꯑꯣꯏꯕꯒꯤ ꯖꯥꯇꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯏꯊꯛ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯍꯤꯡꯁꯥ ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯍꯤꯁꯦ ꯍꯥꯏꯒꯗꯕꯅꯤ ꯍꯤꯁꯦ ꯍꯥꯏꯒꯗꯕꯅꯤ ꯁꯣꯔꯤꯀꯣ ꯍꯤꯁꯦ ꯍꯥꯏꯒꯗꯕꯅꯤ ꯍꯤꯡꯁꯥ ꯍꯤꯁꯦ ꯀꯣ ꯍꯤꯁꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯀꯗꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯍꯤꯁꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯤꯅꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯦ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯣꯔ ꯃꯤꯑꯣꯏꯕꯁꯦ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯤꯑꯣꯏꯕꯁꯦ ꯀꯣ ꯑꯣꯔ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯁꯦ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯀꯗꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯍꯤꯁꯦ ꯍꯥꯏꯔꯤꯁꯤꯅ ꯇꯥꯛꯏꯁꯦ ꯄꯤꯛꯂꯕ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯁꯤꯡꯁꯤꯅꯤꯀꯣ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯁꯤꯡꯁꯤ ꯇꯥꯔꯕ ꯃꯤ ꯀꯥꯡꯂꯨꯞꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣই ꯃꯩꯇꯩꯁꯤꯁꯨ ꯇꯣꯜꯂ ꯇꯥꯔꯕ ꯀꯥꯡꯕꯨꯗꯅ ꯃꯤꯑꯣꯏꯕꯗ ꯍꯥꯏꯔꯒꯅ ꯇꯣꯜꯂ ꯇꯥꯔꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯗꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯍꯥꯏꯗꯤ ꯍꯤꯁꯤꯅ ꯊꯧꯕꯁꯦ ꯀꯗꯥꯏꯗ ꯊꯧꯏ ꯍꯤꯁꯤꯅ ꯊꯧꯕꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯟꯒꯨꯝꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯄꯥꯠꯀꯨꯝꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯥꯠ ꯂꯩꯀꯣ ꯇꯨꯔꯦꯟꯒꯨꯝꯕꯗ ꯊꯧꯅꯩꯀꯣ ꯇꯨꯔꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯇꯥꯏꯝꯅꯦꯕ ꯇꯨꯔꯦꯟꯁꯤꯅ ꯇꯥꯏꯝꯅꯦꯕ ꯇꯥꯏꯝ ꯍꯥꯏꯇꯥꯔꯒꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯇꯥꯏꯝꯗꯅꯤꯀꯣ ꯍꯤꯁꯤꯅ ꯀꯩꯅꯣ ꯍꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯗꯤꯕꯂꯞꯃꯦꯟ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯒꯤ ꯁꯚ꯭ꯌꯇꯥꯁꯦ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯍꯤꯁꯤꯅ ꯀꯣ ꯃꯦꯟꯁꯤꯡꯁꯤꯅꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯊꯛ ꯃꯊꯛꯇ ꯍꯥꯏꯇꯥꯔꯒꯗꯤ ꯇꯨꯔꯦꯜꯗꯨꯒꯤ ꯏꯊꯛ ꯃꯊꯛꯇꯗ ꯑꯗꯨꯝ ꯇꯥꯏꯝꯁꯤꯒꯤ ꯏꯊꯛ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯏꯊꯛ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯗꯤ ꯑꯥꯎꯇꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯦꯟꯖꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯟꯖꯦꯁ ꯕꯤꯛ ꯆꯦꯟꯖꯦꯁ ꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯁꯥꯐꯨ ꯍꯥꯏꯇꯥꯔꯦ ꯆꯦꯟꯖꯦꯁ ꯅꯠꯇ꯭ꯔꯒ ꯐꯣꯔꯁ ꯃꯄꯥꯟꯗꯒꯤ ꯄꯤꯁꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯔꯤꯂꯤꯖꯟꯕꯨ ꯑꯣꯏꯒꯦꯔꯥ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯗꯤꯕꯂꯞꯃꯦꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯥꯏꯗꯤ ꯆꯥꯎꯈꯠꯄꯒꯤ ꯏꯊꯛ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯥꯏꯔꯗ꯭ꯔꯁꯨ ꯃꯅꯤꯄꯨꯔꯤꯒꯤ ꯄꯤꯛꯂꯕ ꯍꯤꯁꯤꯗꯤ ꯏꯊꯛ ꯃꯊꯛꯇꯨꯗ ꯊꯛ ꯅꯤꯛꯇꯅ ꯂꯩ ꯍꯥꯏꯗꯤ ꯏꯊꯛꯇꯨꯗ ꯆꯠꯄꯗꯣ ꯐꯖꯅ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯏꯀꯩꯁꯦ ꯆꯨꯝꯕ ꯉꯝꯗ꯭ꯔꯦꯕ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟꯁꯦ ꯃꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯅ ꯌꯥꯝ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯝ ꯆꯪꯉꯛꯄ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯄꯣꯠ ꯆꯩꯁꯦ ꯌꯥꯝ ꯆꯪꯉꯛꯄ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯁꯥꯒꯤ ꯂꯩꯖꯔꯝꯕ ꯅꯥꯠ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯊꯔꯛꯄꯀꯣ ꯑꯗꯨꯗꯨꯅ ꯀꯪꯉꯥꯎꯅꯔꯛꯄ ꯂꯝꯕꯦꯟꯁꯦ ꯀꯔꯝꯕꯗ ꯆꯠꯇꯣꯏꯅꯣ ꯈꯪꯉꯛꯇꯕ ꯑꯗꯨꯗꯨꯅꯤꯀꯣ ꯃꯤꯑꯣꯏꯕ ꯁꯚ꯭ꯌꯇꯥꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯇꯨ ꯁꯤꯗꯁꯨ ꯍꯥꯏꯔꯦ ꯃꯤꯑꯣꯏꯕ ꯁꯚ꯭ꯌꯇꯥꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯍꯥꯏꯔꯦꯀꯣ ꯁꯚ꯭ꯌꯇꯥ ꯆꯥꯎꯈꯠꯂꯛꯄꯒꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯊꯥꯏꯅꯗꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ
ꯅꯧꯔꯨꯕ ꯃꯌꯣꯜꯁꯤ ꯈꯥꯡꯖꯔꯤꯗꯣ ꯍꯥꯏꯅ ꯍꯨꯝꯗ ꯁꯤꯕꯨ ꯀꯣ ꯅꯧꯔꯨꯕ ꯃꯌꯣꯜꯗꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯥꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯁꯥꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯗꯅꯀꯣ ꯑꯗꯣ ꯈꯥꯡꯖꯔꯤ ꯍꯥꯏꯅ ꯍꯨꯝꯗ ꯍꯥꯏꯗꯤ ꯋꯥꯅ ꯈꯥꯡꯖꯔꯤꯕ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇꯨꯗ ꯋꯥꯅ ꯆꯠꯄ ꯗꯥꯏꯔꯦꯛꯁꯟꯗꯣ ꯈꯪꯗꯕꯅꯤꯅꯀꯣ ꯗꯥꯏꯔꯦꯛꯁꯟꯗꯣ ꯈꯪꯗꯕꯗꯒꯤ ꯇꯥꯈꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯀꯣ ꯁꯤꯗꯩꯁꯤꯗ ꯉꯁꯤꯁꯤ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕ ꯁभ्यताꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯊꯛ ꯀꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯊꯪ ꯃꯊꯪ ꯄꯤꯔꯛꯑꯅꯦꯕ ꯌꯦꯡꯉꯨꯀꯣ ꯇꯥꯈꯤ ꯑꯩꯈꯣꯏꯅ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯅꯨꯡꯁꯤꯕ ꯅꯧꯔꯕ ꯁꯨꯔꯒꯤ ꯏꯆꯦꯜ ꯗꯤꯟ ꯍꯤꯟ ꯚꯒꯦꯆꯟꯗ꯭ꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯑꯃꯁꯨ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ ꯀꯔꯝꯕꯅꯣ ko taki ꯑꯩꯈꯣꯏꯅ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯅꯨꯡꯁꯤꯕ ꯅꯧꯔꯕ ꯁꯨꯔꯒꯤ ꯏꯆꯦꯜ ꯗꯤꯟ ꯍꯤꯟ ꯚꯒꯦꯆꯟꯗ꯭ꯔ ko ꯔꯥꯁꯂꯤꯂꯥ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯅꯤꯀꯣ ꯍꯥꯏꯗꯤ ꯗꯤꯟ ꯍꯤꯟ ꯚꯒꯦꯆꯟꯗ꯭ꯔ ko ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯂꯕ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯃꯣꯗꯔꯟ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯂꯦꯇꯔ ꯄꯦꯔꯠ ꯍꯥꯏꯕꯅꯦꯕꯀꯣ ꯂꯦꯇꯔ ꯄꯦꯔꯠ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯣꯗꯔꯟꯒꯤꯗꯁꯨ ꯂꯦꯇꯔ ꯄꯦꯔꯠ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯤꯡꯗ ꯅꯨꯡꯁꯤꯕ ꯅꯧꯔꯕ ꯁꯨꯔꯒꯤ ꯏꯆꯦꯜ ꯗꯤꯟ ꯍꯤꯟ ꯚꯒꯦꯆꯟꯗ꯭ꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯑꯃꯁꯨ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ ꯀꯔꯝꯕꯅꯣ ꯁꯤꯁꯤꯅꯤꯀꯣ ꯁꯤꯅ ꯃꯤꯅꯤꯡ ꯇꯧꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯒꯦꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯔꯤꯂꯤꯖꯟꯗꯕꯨ ꯑꯣꯏꯒꯦꯔꯥ ꯆꯦꯟꯖ ꯌꯥꯝ ꯇꯧꯔꯦꯀꯣ ꯑꯗꯒꯤ ꯍꯤꯟꯗꯨ ꯙꯔꯃ ꯐꯖꯅ ꯆꯪꯉꯛꯈꯤꯕ ꯃꯇꯝꯁꯨ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯁꯦ ꯑꯗꯨꯗꯒꯤ ꯔꯥꯁ ꯂꯤꯂꯥ ꯐꯖꯅ ꯁꯥꯟꯅꯕ ꯑꯗꯩ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯌꯥꯝꯅ ꯄꯤꯛ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃꯗꯒꯤ ꯆꯪꯉꯛꯈꯤꯕ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯥꯁꯤꯡ ꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯥꯁ ꯊꯣꯛꯈꯤꯕ ꯃꯇꯝꯅꯦꯕ ꯁꯤ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯑꯃꯁꯨ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ ꯀꯔꯝꯕꯅꯣ ꯌꯦꯡꯉꯣ ꯀꯔꯝꯕꯅꯣ ꯍꯥꯏꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯆꯪꯉꯛꯈꯤꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯑꯃꯁꯨ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ ꯀꯔꯝꯕꯅꯣ ꯍꯥꯏꯗꯤ hindu dharma khata nateba christianity adagi sikh sai adagi buddhism si mayam si su mayam am sa khidana ko matamduda adugumba mayam si duneba sangakpa mayam duni example mayam ni ko mana haningi sa ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯁꯥꯗꯨ ꯕꯥꯕꯥꯗꯨꯅ ꯂꯥꯛꯂꯝꯕ ꯁꯥꯗꯨ ꯕꯥꯕꯥꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯌꯦꯡꯉꯣ ꯁꯤꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯁꯤꯗꯩꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯚꯦꯒꯦꯆꯟꯗ꯭ꯔꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯁꯜꯂꯁꯨ ꯌꯥꯔꯦꯀꯣ ꯁꯤꯗꯩꯗ 3 ꯁꯨꯕꯗ ꯀꯩꯗꯧꯔꯦ ꯁꯥꯗꯨ ꯕꯥꯕꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯗꯨꯅꯤꯀꯣ ꯑꯗꯨ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯤ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯍꯥꯏꯗ꯭ꯔꯥ ꯅꯨꯃꯤꯗꯥꯡ ꯍꯥꯏꯁꯤꯗ ꯁꯤ ꯔꯤꯐꯔꯦꯟꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯚꯒꯦꯆꯟꯗ꯭ꯔ ꯍꯣꯏ ꯃꯇꯝꯗ ꯍꯥꯏꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅꯤꯀꯣ ꯍꯥꯏꯁꯦ ꯁꯥꯗꯨ ꯕꯥꯕꯨ ꯍꯥꯏꯁꯦ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯗꯨꯅꯦꯕꯀꯣ ꯀꯣ sorry ꯃꯩꯇꯩ ꯃꯌꯦꯛꯇꯒꯤꯔꯦ okay Santidas Gosai ngara numidang asida lalamba sadhu baba ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯑꯩ ꯃꯌꯥꯝ ꯍꯥꯏꯔꯝꯃꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯃꯤꯁꯦ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤ ꯈꯣꯠꯂꯤ ꯃꯁꯥꯗ ꯂꯥꯏꯅꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯦꯅꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯅꯤꯀꯣ ꯑꯗꯒꯤ ꯀꯅꯥꯅꯣ ꯌꯥꯆꯪꯕꯗ ꯐꯤꯉꯧꯅ ꯈꯨꯝꯗꯨꯅ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯗꯣ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯌꯦꯡꯉꯣꯀꯣ ꯁꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯁꯤꯁꯤꯒꯤ ꯃꯃꯥꯡ ꯍꯥꯏꯗꯤ ꯁꯥꯗꯨ ꯕꯥꯕꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯟꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯌꯥꯆꯪꯕꯗ ꯍꯥꯏꯁꯦ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯏꯝ ꯄꯦꯔꯤꯌꯗꯇꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣꯕ ꯑꯗꯩ
ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯁꯦ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯀꯔꯤ ꯀꯔꯥ ꯀꯪꯂꯥ ꯀꯔꯤ ꯀꯔꯥ ꯑꯗꯒꯤꯗꯤ ꯇꯥꯟꯊꯣꯛꯄ ꯃꯤꯅꯤꯡ ꯃꯣꯏꯗꯣ ꯅꯤꯡꯊꯧꯅ ꯌꯥꯈꯤꯗꯕꯗꯒꯤ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯁꯥꯗꯨ ꯕꯥꯕꯨ ꯁꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯗꯅ ꯃꯅꯤꯄꯨꯔꯕꯨ ꯄꯨꯟꯕꯁꯤꯒꯤ ꯄꯥꯜꯂꯛꯄꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯌꯥꯆꯪ ꯑꯃ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯗ ꯇꯧꯔꯛꯇꯣꯏꯅꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯣꯏꯅꯤꯗꯅꯀꯣ ꯌꯥꯆꯪꯕꯁꯤꯗ ꯁꯤꯒꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯥꯏꯆꯧꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯒꯤ ꯃꯩꯗꯤꯡꯒꯨ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗꯀꯣ ꯃꯩꯗꯤꯡꯒꯨ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯥꯏꯆꯧꯅꯤ ꯄꯟꯗꯤꯠꯅꯤꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯄꯟꯗꯤꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯄꯣꯏ ꯃꯆꯥ ꯀꯣꯅꯥꯛ ꯊꯦꯡꯒ꯭ꯔꯥ ꯀꯣ ꯁꯂꯥꯝ ꯁꯅꯥ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯀꯣ ꯃꯣꯏꯅ ꯀꯥꯏꯕꯔꯣꯟ ꯀꯥꯏꯅꯒ ꯏꯔꯝꯃꯤ ꯀꯥꯏꯕꯔꯣꯟ ꯍꯥꯏꯁꯦ ꯄꯥꯕꯗ ꯑꯗꯨꯝ ꯐꯖꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯀꯥꯏꯕꯔꯣꯟꯁꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯔꯝꯕꯗ ꯑꯩꯈꯣꯏ ꯄꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯂꯥꯏꯔꯤꯛ ꯃꯆꯦꯠꯇꯣ ꯑꯗꯨꯗꯣ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯂꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯃꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤ ꯈꯣꯠꯈ꯭ꯔꯅꯤ ꯀꯥꯏꯅ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯨꯗ ꯌꯥꯝ ꯆꯥꯅꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯅꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯍꯥꯏꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯏꯊꯛ ꯏꯄꯣꯝ ꯆꯪꯉꯛꯄꯁꯤꯅ ꯃꯔꯝ ꯏꯊꯛ ꯏꯄꯣꯝ ꯍꯥꯏꯕꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯙꯔꯃꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯗꯒꯤ ꯑꯣꯏꯒꯦꯔꯥ ꯆꯪꯉꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯅꯥꯠ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝꯗꯣ ꯃꯥꯡꯉꯤꯕꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝꯅꯦꯕ ꯁꯤꯗꯩꯁꯤꯗ ꯚꯩꯒ꯭ꯌꯥꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯇꯝꯗ ꯆꯪꯉꯛꯄꯒꯤ ꯃꯅꯨꯡꯗ ꯁꯥꯗꯨ ꯕꯥꯕꯨ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯉꯥꯡꯉꯝꯕ ꯑꯗꯒꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯆꯪꯉꯛꯄꯗꯒꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯍꯣꯏ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯃꯥꯡꯕ ꯉꯝꯃꯤ ꯀꯥꯏ ꯈꯟꯅꯩ ꯐꯤꯉꯧꯅ ꯈꯨꯝꯗꯨꯅ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯒ ꯍꯥꯏꯁꯦ ꯐꯤꯅ ꯈꯨꯝꯕ ꯃꯇꯝꯗ ꯐꯤꯗꯣ ꯍꯥꯡꯗꯣꯛꯄꯗꯒ ꯂꯩꯔꯝꯗꯦ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯩꯗꯤ ꯂꯥꯏꯒ ꯁꯛꯇꯤ ꯆꯦꯜꯂꯤ ꯀꯥꯏꯅ ꯈꯟꯅꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯀꯣ ꯀꯜꯆꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯗꯨꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯀꯜꯆꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯅꯤꯡꯊꯧꯁꯤꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯍꯣꯏꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯤꯡꯊꯧꯅ ꯌꯥꯗꯕꯗꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯁꯦ ꯀꯩꯗꯧꯋꯦ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅꯗꯒꯤ ꯂꯥꯛꯄ ꯀꯩꯅꯣꯁꯤꯅ ꯒꯇꯤ ꯂꯩꯇ꯭ꯔꯦꯕ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯪꯉꯛꯏꯕ ꯃꯌꯥꯝꯁꯤꯅ ꯍꯦꯟꯃꯟꯈꯤꯗꯅ ꯀꯜꯆꯔꯕꯨ ꯄꯥꯝꯖꯕ ꯃꯤꯁꯤꯡꯁꯤꯗꯤ ꯊꯧꯋꯥ ꯁꯥꯕꯤꯗ꯭ꯔꯦꯕ ꯃꯣꯏꯅ ꯂꯥꯎꯕ ꯃꯣꯏꯅ ꯍꯥꯏꯕ ꯋꯥ ꯀꯅꯥꯝ ꯇꯥꯕꯤꯗ꯭ꯔꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯅꯥꯠ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯁꯅꯥꯃꯍꯤ ꯆꯠꯄ ꯁꯤ ꯀꯟꯅ ꯇꯧꯔꯤꯗꯅꯀꯣ ꯑꯗ ꯀꯩꯅꯣ ꯇꯧꯔꯤꯗꯅꯀꯣ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯑꯃꯒꯤ ꯃꯔꯝꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯗꯅꯀꯣ ꯑꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯄꯤꯕꯤꯗ ꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯆꯥꯎꯈꯠꯂꯣꯏꯕ ꯀꯩꯁꯨ ꯀꯣ ꯆꯥꯎꯈꯠꯂꯛꯑꯦ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯃꯣꯏ ꯊꯕꯛ ꯈꯔ ꯇꯧꯖꯔꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯅꯥꯠꯅꯤ ꯀꯜꯆꯔꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯁꯟꯗ꯭ꯔꯒꯗꯤ ꯃꯊꯟꯇꯗꯤ ꯆꯥꯎꯈꯠꯂꯛꯑꯣꯏꯗꯅ ꯑꯗꯨꯗꯨꯅ ꯃꯊꯟꯇ ꯃꯣꯏꯗꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯔꯝꯕ ꯃꯤꯗꯨꯁꯨ ꯕꯤꯠ ꯂꯩꯔꯛꯇꯅ ꯃꯥꯡꯈꯤꯅꯤ ꯆꯠꯈꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯃꯥ ꯍꯥꯏꯅꯤꯀꯣ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯏꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯟ ꯍꯤꯟꯒ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯗꯤꯟ ꯍꯤꯟꯒ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯍꯤꯟꯗꯤ ꯋꯥꯔꯗꯅꯤꯀꯣ ꯍꯤꯟꯗꯤ ꯋꯥꯔꯗ ꯌꯥꯝ ꯁꯤꯖꯤꯟꯅꯕꯅꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯁꯚ꯭ꯌꯇꯥꯒ ꯍꯥꯏꯔꯤꯁꯤꯡꯁꯦ ꯍꯤꯟꯗꯤ ꯋꯥꯔꯗ ꯀꯣ ꯁꯥꯗꯨ ꯕꯥꯕꯨꯒ ꯍꯥꯏꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯍꯤꯟꯗꯤ ꯋꯥꯔꯗ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯕꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦꯒ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯑꯩꯈꯣꯏꯅ ꯑꯁꯃꯥꯏꯅ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯈꯟꯖꯕꯗꯨꯅꯦꯕ ꯍꯛꯆꯥꯡ ꯃꯈꯩ ꯄꯣꯊꯥꯖꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯃꯤꯠꯌꯦꯡꯗꯤ ꯀ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯗ ꯈꯟꯕ ꯀꯣꯏꯁꯟꯗꯨꯅꯦ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯕ ꯀꯣꯏꯁꯟꯁꯤꯡꯗꯨꯅꯦꯕꯀꯣ ꯑꯗꯒꯤ ꯃꯈꯥ ꯑꯃꯨꯛ ꯄꯥꯗꯔꯁꯤꯀꯣ ꯀꯔꯝꯕ ꯍꯤꯗꯦꯟ ꯇꯥꯐꯝꯗꯅꯣ ꯍꯣꯟꯖꯤꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯤ ꯑꯋꯥꯡ ꯆꯥꯎꯈꯣꯡ ꯍꯤꯗꯦꯟꯗ ꯀꯣ ꯁꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄꯅ ꯍꯥꯏꯔꯛꯑꯦ ꯑꯋꯥꯡ ꯆꯥꯎꯈꯣꯡ ꯍꯥꯏꯇꯥꯔꯦ ꯆꯥꯎꯈꯣꯡ ꯍꯥꯏꯁꯦ ꯍꯤꯗꯦꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯅꯤ ꯍꯥꯏ ꯆꯥꯎꯈꯣꯡ ꯍꯥꯏꯁꯤꯅ ꯇꯨꯔꯦꯟꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ
awang sakhong ado aina sum yengsa matamda manipur se kogi manipur turen ayam se awang de haraga makha pang satlibo aduduna sumam basu ya ni khale ko mama haido sine si awang sakhong hiden hai se kaino akoina ngasai gi hi ama thori ko manipuri culture se manipur gi mi sing si gi hi do manipur mi sing sina semja ba hi do thori dana ko sab sokhat matam gi isel batungina thori adoga chokhat bagi ithak ipo marakta thori ba hi do do karai da hiden ta fa phai taragadi turen manakta aidi koigi hithang pham gum hai tar hithang pham masa gum se hiden ta pham hai doi ne ba ado karam hiden ta pham da hojil lisina haidi karai da sang doi no sin culture ma koi manipur mai tai culture se husik mathom round da khaldre yan mem am yawre hindu mem am sang kre adu mem am sang kre ko mix up tawgre adu do akoi se karamba posak oina lawdoi no sin karamba religion oina lawdoi no akoi nat culture se akoi gi nat culture ma sini hai se karamba lawdoi no hai option number 1 awang chakhong hiden da hai ko so awang chakhong hiden da awang chakhong hiden da hai se amarom da kangla se halla so ai ko kangla se or aina sai ha awang chakhong hiden hai de akoi gi hawrak pham adi kaino turen gi hawrak pham ni hai bani ko awang chakhong hiden hai turen gi hawrak pham do kaino to khoi turen gi hawrak pham de kaino khoi gi thaina salamba religion thaina salamba kaino culture tradition do adu do oidoi ma de se des ko ai je tare exact khangdre chakhong ai je kaino ado awang chakhong hiden da harak taragadi kangla haina halasai or akoi gi religion gi starting point do halasai ko religion gi starting point hai de religion starting point hai de ai dum sana mayam jam hai sai ko akoi gi thaina di hom khuroma iba sana mai khuroma makang ba ira chaba adigi tawraiba la haraba da tawriba lai mayam sing ko adu mayam sing du dagi haurak se haira sinem awang sakhong hiden dagi haurak se haira ko akoi hanagi reason akoi hana salama reason du dagi amuk changaga amuk haurak se haira or ko natraga natte sidai amuk question mark thamidu option number 1 oibeni ko question thamidu aduga sai natte atopa hidenda karigino sakhong hidenda mahaiba sibo hai ari se sakhong hidenda de ariba religion to de ko ariba koigi thaina gi ariba thaina gi chanabi myam do ne ko ariba chanabi myam do adu da hanjan jai se kaino ariba religion do da hanjan jai kaino ni akoi husik manipur gi hindu religion le sidi sei da akoi sali sidi koigi hindu religion se kaino hai da kare koigi koi sina mai tai ni sina kaino hai natte atopa hidenda ko mai tai da ma chat la kum se mai tai han chat la mi se chat tra so koi bi husik le ri ba atopa hiden le myam le ri sidi sidai don chasi kaino sine ko haina ri si sina ka dore conflict se kana conflict no masai gi thaina gi salakpa religion do ga hinduism se ko hinduism koi gi konang thang da changakpa hinduism se ka thaina gi koi gi kano se ka sanamahi jam sise sanamahi jam adum hairage ko haidi amadana hai hindu do in sassi amadana hai sanamahi do in sassi in hai ko aduni idi conflict situation aba create tawre ko aduna karai da no marai bak thirabi manipur as adai kano sina mo hange ko question se mo lai karai da no marai ba thirabi manipur menelesna nungzumpa kadamba lenungsi kadai da no nahaki saigi mandir ko se yam phasaba story mo khalai ko sise karai da no marai bak thirabi hai se yong ko marai ba thirabi manipur hai si one example ni ko manipur sibu kamaina haidi manipur sibu koigi kai na represent tawi
ꯍꯥꯏꯗꯤ ꯀꯕꯤꯅ ꯀꯩꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯅꯤꯄꯨꯔ ꯑꯃ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯔꯕ ꯇꯝꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯤꯔꯕ ꯇꯝꯄꯥꯛ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯁꯨ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤꯅ ꯕꯤ ꯅꯤꯡꯊꯤꯔꯕ ꯇꯝꯄꯥꯛ ꯑꯁꯤ ꯀꯣ ꯑꯗꯒꯤ ꯄꯤꯛꯂꯕ ꯍꯤꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏꯀꯣ ꯄꯤꯛꯂꯕ ꯍꯤ ꯀꯣ ꯄꯤꯛꯂꯕ ꯍꯤꯁꯤꯁꯨ ꯁꯤꯁꯤꯅ ꯁꯤ ꯄꯤꯛꯂꯕ ꯍꯤꯁꯤꯅ ꯁꯤ ꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤꯕꯀꯣ ꯑꯗꯨ ꯁꯤꯕꯨꯗꯤ ꯀꯪꯂꯥꯅꯤꯀꯣ ꯑꯋꯥꯡ ꯆꯥꯎꯈꯣꯡ ꯍꯤꯗꯦꯟꯗ ꯍꯥꯏꯁꯦ ꯁꯤꯕꯨꯗꯤ ꯀꯪꯂꯥ ꯑꯣꯏꯅ ꯑꯗꯨꯝ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯍꯜꯂꯁꯤ ꯑꯗꯨꯗꯨꯒ ꯁꯤꯗꯁꯨ ꯑꯃ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯅꯤꯄꯨꯔ ꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯌꯦꯡꯉꯣ ꯃꯤ ꯑꯇꯩ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄꯅ ꯆꯥꯎꯈꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯝꯅ ꯆꯥꯎꯈꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅ ꯈꯟꯅꯗꯅ ꯂꯩꯔꯦ ꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯊꯣꯛꯑꯦ ꯀꯗꯥꯏꯗ ꯆꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯥꯒꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯦ ꯂꯥꯏꯔꯕꯤ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯃꯈꯥꯗ ꯍꯥꯏꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯍꯥꯏꯔꯤꯁꯤꯒꯤ ꯔꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯖꯟ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦꯕ ꯃꯊꯪ ꯔꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯖꯟꯁꯦ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯀꯤ ꯏꯁꯩꯒꯤ ꯃꯟꯗꯤꯔꯁꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯋꯦꯌꯔ ꯀꯣ ꯑꯗꯒꯤ ꯀꯗꯥꯏꯗꯅꯣ ꯊꯥꯔꯨꯒꯗꯕ ꯅꯍꯥꯛꯀꯤ ꯂꯨꯝꯂꯕ ꯄꯣꯠꯌꯣꯝ ꯍꯥꯏꯗꯤ ꯂꯨꯝꯂꯕ ꯄꯣꯠ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯀꯩꯅꯣꯗꯤ ꯁꯣꯜꯕ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇ꯭ꯔꯦꯕ ꯅꯍꯥꯛꯀꯤ ꯏꯁꯩꯒꯤ ꯃꯟꯗꯤꯔ ꯀꯣ ꯍꯥꯏꯗꯤ ꯃꯟꯗꯤꯔ ꯍꯥꯏꯁꯤꯗ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯅꯕ ꯏꯁꯩꯒ ꯁꯛꯇꯅ ꯀꯩꯅꯣꯒ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯄꯣꯊꯥꯐꯝꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯦꯟ ꯀꯗꯥꯏꯗꯅꯣ ꯍꯨꯛꯂꯨꯒꯗꯕ ꯅꯍꯥꯛꯀꯤ ꯁꯝꯁꯤꯒꯤ ꯂꯩꯍꯥꯎ ꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯩ ꯁꯝꯁꯤ ꯂꯩꯍꯥꯎꯁꯦ ꯅꯥꯗ ꯍꯨꯛꯅꯩꯀꯣ ꯐꯖꯍꯜꯂꯦꯕ ꯑꯩꯈꯣꯏ ꯐꯖꯊꯣꯛꯍꯟꯅꯕ ꯍꯥꯏꯗꯤ ꯐꯖꯊꯣꯛꯍꯟꯅꯕ ꯑꯗꯒꯤ ꯀꯔꯤ ꯂꯩ ꯍꯨꯛꯄꯁꯤꯗꯕꯨ ꯁꯤꯅ ꯀꯩꯅꯣꯅꯤ ꯇꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨ ꯁꯝꯁꯤ ꯂꯩꯍꯥꯎ ꯍꯨꯛꯅꯕ ꯍꯥꯞꯅꯕ ꯍꯥꯞꯐꯝꯐꯧ ꯂꯩꯇ꯭ꯔꯦꯕꯀꯣ ꯊꯦꯠꯅꯕ ꯀꯣ ꯀꯗꯥꯏꯗꯅꯣ ꯀꯣ ꯁꯥꯠꯍꯟꯒꯗꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯀꯣ ꯑꯩ ꯉꯁꯥꯏ ꯂꯪꯊꯨꯡꯐꯝꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯗꯨꯅꯤꯀꯣ ꯀꯗꯥꯏꯗꯅꯣ ꯁꯥꯠꯍꯟꯒꯗꯕ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯅꯪꯒꯤ ꯊꯃꯣꯏꯁꯤꯅ ꯂꯩꯅꯥ ꯇꯥꯅ ꯂꯩꯒꯗꯕ ꯃꯐꯝꯗꯣ ꯀꯗꯥꯏ ꯍꯥꯏꯗꯅꯣ ꯑꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯊꯃꯣꯏꯗꯨꯅ ꯂꯦꯞꯀꯗꯕ ꯔꯤꯂꯤꯖꯟ ꯂꯦꯞꯀꯗꯕ ꯀꯜꯆꯔ ꯂꯦꯞꯀꯗꯕ ꯇ꯭ꯔꯦꯗꯤꯁꯟ ꯍꯧꯖꯤꯛ ꯃꯆꯣꯏ ꯍꯤꯟꯗꯨ ꯙꯔꯃ ꯀꯣ ꯑꯗꯒꯤ ꯁꯅꯥꯃꯍꯤ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯂꯩꯊꯣꯛꯏꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯤꯅꯤꯀꯣ ꯃꯩꯇꯩ ꯑꯃꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨ ꯀꯥꯎꯔꯦ ꯃꯩꯇꯩ ꯑꯃꯅ ꯍꯤꯟꯗꯨ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯁꯥꯒꯤ ꯂꯩꯔꯥꯡ ꯋꯥꯈꯜꯒꯤ ꯂꯩꯔꯥꯡ ꯑꯁꯥꯁꯨ ꯃꯥꯡꯈ꯭ꯔꯦ ꯋꯥꯈꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯗ꯭ꯔꯕ ꯀꯣ ꯌꯦꯡꯕꯤꯗ꯭ꯔꯕ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯅꯣ ꯁꯞꯄꯣꯔꯇꯔ ꯀꯣ ꯁꯞꯄꯣꯔꯇꯔ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯁꯞꯄꯣꯔꯇꯔ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯁꯤ ꯀꯅꯥꯅꯣ ꯅꯣ ꯁꯞꯄꯣꯔꯇꯔ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯁꯤꯅꯦ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁꯤꯡꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤꯁꯦ ꯂꯩꯇ꯭ꯔꯦ ꯁꯤꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯆꯥꯎꯈꯠꯍꯟꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯁꯣꯜꯕ ꯇꯧꯕꯤꯅꯕ ꯑꯗꯒꯤ ꯔꯤꯂꯤꯖꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯒꯤ ꯁꯥꯒꯠꯅꯕ ꯑꯗꯒꯤ ꯃꯥꯕꯨ ꯀꯜꯆꯔꯁꯤꯕꯨ ꯐꯖꯊꯣꯛꯍꯟꯅꯕ ꯀꯜꯆꯔꯁꯤ ꯐꯖꯒꯦ ꯍꯥꯏꯔꯒꯗꯤ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯒꯠꯄ ꯖꯒꯣꯏ ꯏꯁꯩ ꯇꯧꯍꯟꯕꯀꯣ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯍꯥꯏꯗꯤ ꯊꯃꯣꯏꯗꯣ ꯍꯥꯏꯗꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯋꯥꯈꯜꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯁꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗ꯭ꯔꯦ ꯀꯣ ꯑꯁꯥꯁꯨ ꯎꯗ꯭ꯔꯦ ꯀꯣ ꯋꯥꯈꯜꯁꯤꯁꯨ ꯆꯔꯥꯡꯅꯔꯦ ꯀꯣ ꯑꯗꯒꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯩꯔꯥꯡ ꯑꯗꯣ ꯂꯥꯁꯇꯗꯤ ꯀꯩꯗꯧꯔꯦ ꯁꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯁꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯇꯥꯔꯒꯦꯠꯇꯣ ꯂꯩꯇ꯭ꯔꯦ ꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯀꯤ ꯇꯥꯔꯒꯦꯠꯇꯣ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯂꯝꯊꯨꯡꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯒꯤ ꯅꯥꯠꯀꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯂꯝꯕꯤꯗꯤ ꯂꯥꯏꯔꯗꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩ ꯗꯥꯏꯔꯦꯛꯁꯟꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ 2-3 ꯐꯥꯡꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯩꯗ ꯃꯥꯏꯀꯩ 2-3 ꯐꯥꯡ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯝꯃꯥꯡꯅꯔꯦ ꯑꯗꯨꯅꯤꯀꯣ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯂꯥꯛꯇꯣꯏꯁꯦ ꯍꯥꯏꯗꯤ ꯂꯝꯃꯥꯡꯅꯕ ꯍꯥꯏꯕ ꯀꯩꯅꯣꯁꯤꯒꯤ ꯑꯩ ꯉꯁꯥꯏ ꯁꯤꯗꯩꯁꯤꯗ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝ ꯄꯥꯜ
kadambadi lainungsi haise sise lyric maming oidoidiko mana sidaida represent tawramise meaning do I harake but represent tawrisina karino haibadudi aisu pitching nei but ai ki wakhandi manipur ima manipuri magi cultures ne ai ka manipuri cultures ne na ai khalle ko manipuri cultures ne manipuri culture tradition thaina dikhe lerak manipuri culture tradition tu ni aina khalle sidaista wari ma amane ko man sida si da man si madu da phal phum mi se men lei leisna lungchumpa kadambadi leinungsi hai sida wari ma lei khoigi china ba ina ma leitra china ba gi story ni si china ba gi story ni nungchumpa kadamba hai rise nungchumba kadamba hai ba de gi lakne nungchumba kadamba hai se khoigi china role gi mafa da khoi china role se kara ma da hairem da tairo tawba china role ma lei ni ko hairem da tawba china role adugi hairem ko gi ba gi su adu da lei ba ni ado nungchumpa kadambadi hairse sise hojiki haiba hairem da tawgiba china role hairem haiba mafam sida nupa ani khak china gi hairem haiba sida hairem dagi nupa ani khak china gi nungchumba haibadi kadamba hairse aduduna hairem bu represent tawini sise hairem ko hairem haiba mafam se sida sida nungchumba kadamba hairse china gi mafam sida ko adagi melei hairse sigi melei hairse khoigi akhoi kanoda nuksa yai bise khoina kai hai khoigi nuksa saba matamda khoina nuksa yai bise khoi melei hai ko khoigi nuksa yai bise ko ado khoina haidi koro melei langba ka haise koro melei langba haise nuksa da leiba tu ne ko koro melei langba haise ko melei haise and laisana haise na khoigi maitai gi ningthau thawan thaba aina ama lerame adugi manaw nupa tombase maming se men sana ko men sana sina si wari ni ko maitai ningthau thawan thaba gi mai manaw pa tomba men sana haise masi sina sigi hairem khunjida khoigi nupi mukhang nu si sei nupi dugi maming do hairem chanu linchurol ko ado linchurol je mana nu si je ma unaba lakpa sida sigi mafam sida sigi ko hairem sida sigi suma kanana kapano khopano ai kano da kaw kare but te da na kapa mai mangak se ka akanda khoigi uning tho na u ma le adudaida ten jina makok se nappaga thamdoine ko aduda napa thambagi matam kuira kanda khoigi lei on gi duine lei dugi maming se khoina melei laisna na ko melei laisna ai se husiki kano jana thon duine ko maitai ni thaw thawan tha basina maitai ni thaw thawan tha basina magi manawpa tombase thiba lak basida husiki leido u doine leido u basida mai manawpa gi masak siga mana doine ko aduduna ase maisu manawpa do oidoine ko adudaida maze nuksa yairaga ko haidi koro melei langaga leire aduduna masigi leisigi maming se mai manawpa digi wonba leitoni ko ningthau mathak da tongma leiba ui leido adudo maze koro melei langba aina ko haidi koro melei langbaga manare haidi ningthau gi type ta phammaga leiba gi manare sise melei lesna aise lei maming amani ko kari lei u da hoba lei u da hoba lei haise u da nappa lei uri re hai ta ko adu uri re hai brale u da nappa lei utang bi hai ta utang bi ne ko melei lesna haise maze u se da phamma matam da ningthau gi sasan do na nuksa ya pham doine adai da mana melei ko ne adu haidi koro melei langa nuksa ya lei ne ko melei ko ne adu laisna ai sina husiki mai manaw pai maming se men sana ko yedana men sana ai gi maming se lei tharaga laisna na thon gi melei laisna ai se ko aduga hauba mafam se husiki melei laisna ai ba leisina hauba mafam se hairem da hawi hairem da
ꯅꯨꯡꯖꯨꯝꯄꯥꯜ ꯀꯗꯝꯕꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡꯖꯨꯝꯕ ꯀꯗꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯂꯥꯟꯊꯦꯡꯅꯈꯤ ꯁꯣꯛꯅꯈꯤ ꯍꯥꯏꯅ ꯅꯨꯡꯖꯨꯝꯄꯥꯜ ꯀꯗꯝꯕꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯀꯣ ꯍꯩꯔꯦꯝꯗ ꯍꯧꯋꯤ ꯀꯣ ꯂꯩꯁꯤꯁꯨ ꯀꯣ ꯑꯗꯣ ꯂꯩꯅꯨꯡꯁꯤꯅ ꯂꯥꯁꯇ ꯑꯃ ꯇꯥꯔꯤꯁꯦ ꯁꯤꯒꯤ ꯂꯩꯅꯨꯡꯁꯤꯅ ꯂꯥꯁꯇ ꯑꯃ ꯇꯥꯔꯤꯁꯦ ꯁꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅ ꯍꯥꯏꯗꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯦꯟꯁꯅꯥꯗꯨꯅ ꯅꯨꯄꯤ ꯑꯃꯈꯛ ꯍꯩꯔꯦꯝꯗ ꯅꯨꯡꯁꯤꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯗꯨꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕꯗꯁꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯏ ꯌꯥꯝ ꯐꯖꯕ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯇꯣꯔꯤꯅꯤꯀꯣ ꯁꯤꯁꯦ ꯑꯥꯔꯀꯥꯏꯚꯁꯇ ꯐꯪꯕꯅꯤ ꯄꯥꯎꯀꯣ ꯁꯔꯥꯡꯊꯦꯝ ꯀꯩꯅꯣꯅ ꯏꯕꯅꯦ ꯁꯔꯥꯡꯊꯦꯝ ꯌꯥꯝ ꯐꯖꯕꯅꯦ ꯑꯩ ꯐꯨꯜꯗ ꯄꯥꯗ꯭ꯔꯤ ꯐꯨꯜꯗ ꯄꯥꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝꯗ ꯂꯩꯇ꯭ꯔꯦ ꯕꯔꯃꯅꯤ ꯁꯔꯥꯡꯊꯦꯝ ꯕꯔꯃꯅꯤꯅ ꯏꯕꯅꯤ ꯌꯥꯝ ꯐꯖꯕꯅꯤ ꯆꯥꯏꯅꯔꯣꯜꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯁꯤ ꯂꯩ ꯃꯃꯤꯡꯁꯦ ꯊꯣꯟꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯥꯡꯊꯦꯝ ꯕꯔꯃꯅꯤ ꯏꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡꯁꯤꯁꯨ ꯁꯤ ꯃꯃꯤꯡꯁꯦ ꯀꯧꯋꯦ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯨꯡꯖꯨꯝꯄꯥꯜ ꯀꯗꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯁꯤ ꯂꯥꯏꯔꯤꯛ ꯃꯃꯤꯡꯅꯤꯀꯣ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯨꯡꯖꯨꯝꯄꯥꯜ ꯀꯗꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯑꯦꯂꯥꯟꯕ ꯂꯩꯔꯀꯥꯟꯗꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯂꯥꯏꯔꯤꯛꯅꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯏꯍꯥꯟ ꯍꯥꯟꯕꯗ ꯐꯣꯔꯋꯥꯔꯗꯇ ꯑꯦꯂꯥꯟꯕ ꯂꯩꯔꯀꯥꯟꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯥꯒꯤ ꯋꯥꯔꯣꯜ ꯈꯔꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯨꯡꯖꯨꯝꯄꯥꯜ ꯀꯗꯝꯕꯗꯤ ꯂꯩꯅꯨꯡꯁꯤꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯀꯜꯆꯔꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯂꯤꯇꯔꯦꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯃꯟꯗꯤꯔ ꯂꯩꯇ꯭ꯔꯦ ꯃꯗꯨꯗꯨꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯅꯕ ꯃꯟꯗꯤꯔ ꯂꯩꯇ꯭ꯔꯦ ꯃꯗꯨꯗꯨꯕꯨ ꯐꯖꯍꯟꯅꯕ ꯁꯝꯖꯤ ꯂꯩꯔꯥꯎ ꯊꯦꯠꯐꯝ ꯂꯩꯇ꯭ꯔꯦ ꯃꯗꯨꯗꯨꯅ ꯂꯩꯇꯥꯐꯝ ꯃꯗꯨꯗꯨꯅ ꯂꯩꯒꯗꯕ ꯊꯃꯣꯏ ꯌꯥꯎꯗ꯭ꯔꯦ ꯃꯗꯨꯗꯣ ꯊꯃꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯍꯛꯆꯥꯡ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯍꯤꯡꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯗꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯦ ꯀꯣ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯂꯩꯔꯥꯡ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯩꯔꯥꯡ ꯍꯥꯏꯁꯦ ꯁꯤ ꯂꯩꯁꯤꯁꯨ ꯍꯥꯏꯗꯤ ꯃꯦꯂꯩ ꯂꯩꯁꯅꯥꯁꯦ ꯂꯩ ꯐꯖꯕꯗꯣ ꯈꯇꯪ ꯈꯪꯉꯦꯕ ꯂꯩꯗꯨꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯃꯤꯅꯤꯡꯗꯣ ꯑꯗꯨꯅꯤꯀꯣ ꯌꯦꯡꯉꯨ ꯅꯦꯛꯁꯇ ꯌꯦꯡꯉꯨ ꯂꯥꯏꯔꯕꯤ ꯌꯩꯒꯒꯤ ꯃꯩꯔꯤꯗꯤ ꯆꯥꯛꯂꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯑꯇꯤꯌꯥ ꯇꯝꯅ ꯀꯥꯃꯩꯗꯦꯕꯥꯏ ꯍꯥꯏꯁꯦ ꯁꯤꯁꯨ ꯑꯩ ꯁꯪꯁꯀ꯭ꯔꯤꯠꯅ ꯍꯤꯟꯗꯤꯔꯗꯤ ꯈꯪꯗ꯭ꯔꯦ ꯕꯠ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅꯤꯀꯣ ꯀꯥꯃꯩꯗꯦꯕꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯩꯒ ꯍꯥꯏꯔꯤꯁꯦ ꯌꯩꯒ ꯇꯧꯕ ꯃꯇꯝꯗ ꯁꯣꯟꯕ ꯃꯟꯇ꯭ꯔꯗꯣ ꯃꯥꯜꯂꯤꯀꯣ ꯑꯗꯨ ꯌꯩꯒ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯤꯅꯦ ꯌꯩꯒ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯀꯣ ꯆꯥꯛꯂꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯑꯇꯤꯌꯥ ꯇꯝꯅ ꯌꯩꯒ ꯃꯌꯥꯝꯗꯤ ꯇꯧꯋꯦ ꯂꯥꯏꯗꯤ ꯌꯥꯝ ꯂꯥꯠꯂꯦ ꯂꯥꯏ ꯌꯥꯝ ꯂꯥꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯥꯏ ꯃꯊꯣꯟ ꯑꯃ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯠꯂꯦ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯇꯥꯗꯕ ꯂꯥꯏ ꯍꯥꯏꯗꯤ ꯄꯥꯡꯈꯨꯗ ꯈꯨꯔꯨꯝꯅꯩ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯆꯤꯡ ꯑꯃ ꯂꯩꯔꯗꯤ ꯆꯤꯡꯗꯨꯗ ꯑꯗꯨꯝ ꯈꯨꯔꯨꯝꯕꯤ ꯑꯗꯒꯤ ꯑꯃ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯈꯨꯔꯨꯝꯃꯤꯗꯣ ꯃꯔꯝꯗꯨꯗꯤ ꯑꯝꯇ ꯀꯅꯥꯝ ꯊꯤꯗꯦꯕꯀꯣ ꯈꯨꯔꯨꯝꯃꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯍꯔꯥꯎꯕꯅꯦꯅ ꯂꯥꯏ ꯍꯔꯥꯎꯔꯤꯗꯣ ꯂꯥꯏ ꯃꯃꯤꯡꯗꯨꯕꯨ ꯐꯖꯅ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯈꯨꯔꯨꯝꯅꯩ ꯑꯗꯨꯗꯨꯅꯤ ꯌꯦꯡꯉꯨ ꯂꯥꯏꯔꯕꯤ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝꯗꯨꯅꯤꯀꯣ ꯂꯥꯏꯔꯕꯤ ꯍꯥꯏꯅ ꯀꯧꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯁꯤ ꯃꯌꯥꯝꯗꯣ ꯂꯩꯇꯕꯗꯨꯅꯤ ꯃꯊꯛꯇ ꯃꯌꯥꯝ ꯑꯃ ꯑꯩ ꯄꯟꯈ꯭ꯔꯦꯀꯣ ꯁꯤ ꯂꯥꯏꯔꯕꯤꯁꯤꯁꯨ ꯉꯁꯥꯏ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯗ A B C D ꯆꯠꯈꯤꯕꯗꯣ ꯀꯔꯤ ꯁꯤꯁꯤꯅ D ꯑꯣꯏꯍꯜꯂꯁꯤꯀꯣ ꯂꯥꯏꯔꯕꯤ ꯃꯩꯇꯩ ꯂꯥꯏꯔꯕꯤ ꯀꯣ ꯌꯩꯒꯒꯤ ꯃꯩꯔꯤꯗꯤ ꯆꯥꯛꯂꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯑꯇꯤꯌꯥ ꯇꯝꯅ ꯀꯥꯃꯩꯗꯦꯕꯥꯏ ꯀꯣ ꯑꯗꯣ ꯈꯨꯔꯨꯝꯃꯤ ꯂꯥꯏꯁꯦ ꯀꯔꯝꯕꯗꯅꯣ ꯈꯪꯗꯦ ꯁꯤꯗꯩ ꯍꯥꯏꯔꯛꯑꯅꯤ ꯌꯦꯡꯉꯨꯀꯣ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯍꯥꯏꯁꯦ ꯀꯣ ꯑꯩ ꯈꯪꯗꯦꯕ ꯑꯩꯁꯨ ꯌꯥꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯗ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯔꯝꯕ ꯂꯥꯏꯅꯣ ꯑꯝꯇ ꯊꯣꯛꯅ ꯈꯪꯗꯦ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯃꯩꯍꯧꯔꯣꯟꯒꯤ ꯂꯥꯏꯗꯔ ꯌꯦꯡꯉꯨꯀꯣ ꯒ꯭ꯔꯨꯞꯅꯤꯀꯣ ꯒ꯭ꯔꯨꯞ ꯑꯅꯤꯅꯤ ꯁꯤꯗꯩꯁꯤꯗ ꯒ꯭ꯔꯨꯞ A ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯑꯩꯈꯣꯏ ꯈꯨꯔꯨꯝꯗꯣꯏꯁꯦ ꯍꯧꯖꯤꯛ ꯀꯣ ꯑꯣꯞꯁꯟ ꯅꯝꯕꯔ A ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯃꯩꯍꯧꯔꯣꯟꯒꯤ ꯂꯥꯏꯗꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯙꯔꯃꯁꯤꯀꯣ ꯃꯩꯇꯩ ꯙꯔꯃ ꯑꯗꯒꯤ ꯊꯃꯣꯏ ꯄꯤꯕꯤꯔꯛꯄ ꯍꯤꯟꯗꯨꯒꯤ ꯂꯥꯏꯗꯔ ꯍꯧꯖꯤꯛ ꯊꯃꯣꯏ ꯄꯤꯕꯤꯔꯛꯄ ꯃꯤꯅꯤꯡ ꯑꯩꯈꯣꯏ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯗꯅ
ꯆꯠꯂꯤꯕ ꯍꯤꯟꯗꯨꯏꯖꯝꯁꯤꯔ ꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤ ꯄꯥꯝꯗꯅ ꯆꯠꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯟꯗꯦꯂꯥꯁꯨ ꯁꯨꯃꯥꯏꯅ ꯄꯨꯁꯜꯂꯒ ꯅꯤꯡꯊꯧꯅ ꯆꯠꯅꯍꯟꯈꯤꯕꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯂꯣꯏ ꯆꯠꯅꯔꯦꯕ ꯀꯅꯥꯅꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯃꯤꯒꯤ ꯀꯩꯅꯣ ꯍꯤꯟꯗꯨꯏꯖꯝ ꯐꯖꯅ ꯆꯠꯄ ꯄꯨꯄꯨꯗꯨꯗꯕꯨ ꯄꯨꯄꯨ ꯅꯪ ꯀꯩꯅꯣ ꯂꯩꯁꯥ ꯅꯝꯃꯣꯅ ꯈꯨꯄꯥꯛ ꯆꯥꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯆꯨꯁꯟꯈ꯭ꯔꯦꯕꯀꯣ ꯊꯃꯣꯏ ꯄꯤꯕꯤꯔꯛꯄ ꯍꯤꯟꯗꯨꯒꯤ ꯂꯥꯏꯗꯔ ꯀꯣ ꯄꯣꯊꯥꯕ ꯁꯤ ꯕꯤ ꯁꯨꯕꯗ ꯂꯩꯔꯦ ꯑꯣꯞꯁꯟ ꯅꯝꯕꯔ ꯕꯤ ꯑꯣꯞꯁꯟ ꯅꯝꯕꯔ ꯁꯤꯗ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯒꯤ ꯂꯥꯏꯗꯔ ꯌꯦꯡꯉꯨꯀꯣ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕ ꯍꯥꯏꯗꯤ ꯆꯦꯟꯖ ꯑꯗꯨꯝ ꯑꯦꯚꯔ ꯆꯦꯟꯖꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯒ ꯂꯩꯕ ꯂꯥꯏꯗꯔ ꯁꯤꯅꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯒ ꯂꯩꯗꯅ ꯑꯩꯈꯣꯏ ꯂꯩꯗꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯇꯧꯔꯤꯁꯦ ꯍꯥꯟꯅꯗꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯟꯇ꯭ꯔꯒꯁꯦ ꯍꯤꯟꯗꯨꯒꯤꯔ ꯀꯩꯅꯣꯝ ꯁꯣꯟꯒꯨꯝ ꯇꯧꯗꯣꯏꯅꯦ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯅ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯖꯔꯨꯕ ꯃꯇꯝꯗ ꯂꯥꯏ ꯑꯍꯨꯝꯂ ꯀꯩꯅꯣꯝꯃ ꯊꯣꯛꯈꯤꯕꯅꯤ ꯂꯥꯏ ꯃꯃꯤꯡꯗꯨꯕꯨ ꯀꯥꯎꯔꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯃꯊꯪ ꯑꯗꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯥꯏꯗꯣ ꯃꯈꯟ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯂꯥꯏ ꯄꯪꯅꯤꯡꯗ ꯅꯤꯡꯅꯕꯤꯗꯣ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯒꯤ ꯂꯥꯏꯗꯔ ꯑꯣꯞꯁꯟ ꯅꯝꯕꯔ ꯁꯤ ꯀꯣ ꯃꯥꯏꯈꯨꯝ ꯌꯥꯎꯔꯤꯕ ꯀꯣ ꯕꯥꯕꯤꯁꯠꯀꯤ ꯂꯥꯏꯗꯔ ꯃꯥꯏꯈꯨꯝ ꯌꯥꯎꯔꯤꯕ ꯕꯥꯕꯤꯁꯠꯀꯤ ꯐꯤꯆꯔ ꯍꯥꯏꯕꯅꯤꯀꯣ ꯃꯤꯅꯤꯡꯁꯦ ꯍꯥꯏꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯔꯤꯂꯤꯖꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯂꯥꯏꯛ ꯇꯨꯡꯗ ꯑꯅꯧꯕ ꯔꯤꯂꯤꯖꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯂꯥꯏꯗꯣ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯁꯤꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯣꯞꯁꯟ ꯅꯝꯕꯔ ꯗꯤ ꯍꯥꯏꯗꯤ ꯂꯥꯏ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤ ꯂꯥꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯁꯦ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔ ꯁꯤꯅꯦꯕꯀꯣ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯂꯩꯖꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗ ꯑꯅꯧꯕ ꯃꯌꯣꯜ ꯍꯛꯆꯥꯡꯗ ꯑꯉꯛꯄ ꯁꯛꯇꯤ ꯋꯥꯈꯜꯗ ꯊꯤꯡꯉꯝꯗ꯭ꯔꯕ ꯏꯆꯦꯜ ꯊꯃꯣꯏꯗ ꯅꯧꯔꯕ ꯂꯩꯔꯥꯡ ꯀꯣ ꯌꯦꯡꯉꯨꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯩ ꯍꯥꯏꯁꯦ ꯄꯦꯁꯤꯃꯤꯁꯇꯤ ꯑꯗꯨꯝ ꯑꯣꯏꯗꯦꯕ ꯑꯦꯂꯥꯃꯦꯟ ꯂꯤꯅꯤꯀꯥꯟꯇꯁꯦ ꯃꯃꯥꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯩꯔꯦꯡꯗꯁꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯁꯦ ꯅꯣꯠ ꯑꯣꯜꯋꯦꯁ ꯄꯦꯁꯤꯃꯤꯁ ꯀꯣ ꯄꯦꯁꯤꯃꯤꯁ ꯍꯥꯏꯕꯗꯤ ꯅꯦꯒꯦꯇꯤቭ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯇꯦꯕ ꯃꯥꯁꯦ ꯅꯦꯒꯦꯇꯤቭ ꯑꯣꯏꯔ ꯑꯗꯨꯝ ꯂꯩꯇꯦꯕ ꯍꯣꯞ ꯈꯔꯒꯨꯝꯕ ꯑꯗꯒꯤ ꯑꯣꯔ ꯀꯩꯒꯨꯝꯕ ꯁꯖꯦꯁꯟ ꯈꯔꯒꯨꯝꯕ ꯑꯗꯨꯝ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯑꯗꯨꯝ ꯄꯤꯔꯝꯒꯅꯦꯕꯀꯣ ꯂꯩꯖꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗꯤ ꯂꯩꯌꯦꯕ ꯀꯔꯤ ꯑꯩꯈꯣꯏ ꯗꯤꯕꯦꯂꯞ ꯇꯧꯔꯛꯈꯤꯅꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯔꯤꯂꯤꯖꯟ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯄꯨꯟꯁꯤꯟꯅꯔꯒ ꯔꯤꯂꯤꯖꯟ ꯑꯃꯗꯤ ꯁꯣꯏ ꯆꯨꯁ ꯇꯧꯔꯛꯈꯤꯅꯤ ꯑꯁꯥꯗꯤ ꯂꯩꯌꯦꯕꯀꯣ ꯑꯅꯧꯕ ꯍꯛꯆꯥꯡꯗ ꯑꯉꯛꯄ ꯁꯛꯇꯤ ꯀꯣ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯈꯤꯅꯤ ꯍꯛꯆꯥꯡꯗꯁꯨ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯣꯔ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯅꯤꯀꯣ ꯋꯥꯈꯜꯗ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯏꯆꯦꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯀꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯤꯅꯦ ꯃꯩꯇꯩ ꯙꯔꯃꯗ ꯂꯣꯏ ꯑꯣꯟꯊꯣꯛꯅꯔꯛꯏꯁꯤꯅꯦꯀꯣ ꯊꯃꯣꯏꯗ ꯅꯧꯔꯕ ꯂꯩꯔꯥꯡ ꯀꯣ ꯃꯌꯣꯜ ꯆꯣꯡꯉꯛꯈꯤꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯔꯤꯂꯤꯖꯟꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯕꯠ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯝꯕꯦꯔꯦꯁ ꯇꯧꯔꯛꯀꯅꯤ ꯇꯧꯕꯁꯨ ꯍꯧꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯇꯤ ꯑꯔꯤꯕꯗ ꯑꯣꯏꯅ ꯆꯨꯁ ꯇꯧꯅꯔꯦꯀꯣ ꯍꯥꯏꯗꯤ ꯊꯥꯏꯅ ꯂꯩꯔꯝꯕ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟꯗꯣ ꯍꯦꯟꯅ ꯄꯥꯝꯅꯔꯛꯑꯦꯕ ꯍꯤꯟꯗꯨꯏꯖꯝꯗꯒꯤꯗꯤ ꯀꯣ ꯑꯗ ꯁꯤ ꯍꯥꯏꯔꯦ ꯑꯃꯨꯛ ꯁꯥꯎꯅꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯂꯥꯁꯇ ꯃꯆꯥ ꯑꯃꯁꯨ ꯊꯦꯠꯂꯝꯃꯤ ꯃꯥꯅ ꯀꯟꯐ꯭ꯌꯨꯖꯟꯗꯣ ꯇꯥꯛꯄꯅꯤꯀꯣ ꯃꯇꯝꯗꯨꯗ ꯂꯩꯕ ꯀꯟꯐ꯭ꯌꯨꯖꯟꯗꯣ ꯑꯗꯨꯝ ꯇꯥꯛꯇꯣꯏꯅꯤ ꯕꯠ ꯍꯣꯞꯇꯤ ꯃꯥꯅ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯔꯝꯃꯦꯕꯀꯣ ꯍꯣꯞ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯖꯦꯁꯟꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯊꯤꯡꯉꯝꯗ꯭ꯔꯕ ꯏꯆꯦꯜ ꯊꯃꯣꯏꯗ ꯅꯧꯔꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯁꯤꯗꯩꯗ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯂꯥꯁꯇ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯁꯩꯔꯦꯡꯁꯤ ꯏꯕ ꯃꯇꯝꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯀꯩꯅꯣꯁꯦ ꯔꯤꯂꯤꯖꯟꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯏꯖꯝꯁꯤꯅꯦ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯀꯕꯤ ꯅꯤꯂꯀꯥꯟꯇꯅ ꯃꯁꯤꯒꯤ ꯁꯩꯔꯦꯡꯁꯤ ꯏꯕ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ ꯍꯤꯟꯗꯨꯏꯖꯝꯁꯤꯅꯦ ꯍꯤꯟꯗꯨꯏꯖꯝꯁꯤꯒꯤ ꯏꯊꯤꯜꯁꯤꯗꯤ ꯌꯥꯝ ꯃꯇꯝꯗꯨꯗꯁꯨ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯁꯨ ꯁꯨꯝꯍꯠꯄ ꯕꯥꯡꯁꯤꯒꯤ ꯁꯨꯔ ꯀꯣ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯃꯨꯛꯁꯨ ꯁꯨꯝꯍꯠꯄ ꯕꯥꯡꯁꯤꯒꯤ ꯁꯨꯔ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯊꯃꯣꯏꯗ ꯍꯨꯔꯤꯕ ꯕ꯭ꯔꯖꯒꯤ ꯃꯙꯨꯀꯔ ꯁ꯭ꯌꯥꯝ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯁꯦ ꯂꯥꯏꯅꯣ ꯀꯔꯝꯕ ꯆꯨꯁ ꯇꯧꯗꯣꯏꯅꯣ ꯀꯟꯐ꯭ꯌꯨꯖꯟꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯀꯣ ꯀꯟꯐ꯭ꯌꯨꯖꯟ ꯑꯗꯨꯝ ꯂꯩꯔꯦ ꯕꯠ ꯍꯤꯟꯗꯨꯏꯖꯝꯁꯦ is still
like ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯤꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗꯗꯤ ꯍꯧꯖꯤꯛꯁꯨ ꯀ꯭ꯔꯤꯁꯅꯒꯤ ꯕꯥꯡꯁꯤ ꯃꯈꯣꯟꯗꯨ ꯇꯥꯔꯤ ꯁꯤꯅꯦꯕꯀꯣ ꯍꯥꯏꯔꯤꯁꯦꯀꯣ ꯀꯣꯏꯁꯟ ꯅꯩꯅꯕꯔꯣꯝꯗ ꯂꯥꯛꯑꯁꯤꯀꯣ ꯁꯤꯒꯤ ꯋꯥ ꯃꯆꯪ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯁꯤꯔ ꯋꯥ ꯃꯆꯪ ꯍꯥꯏꯕꯨ just ꯑꯩꯐꯦꯠ ꯍꯥꯏꯐꯦꯠ ꯃꯆꯥ ꯑꯃ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯥꯕꯦꯇ꯭ꯌꯥꯒꯤ ꯊꯤꯡꯉꯝꯗ꯭ꯔꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯋꯥꯂꯩꯐꯝ ꯈꯪꯗꯅ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯏꯊꯛ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯍꯤꯁꯤꯒꯤꯗꯃꯛꯇ ꯀꯕꯤꯅ ꯋꯥꯖꯈꯤ ꯀꯣ ꯊꯃꯣꯏ ꯑꯃꯗꯤ ꯃꯤꯠꯌꯦꯡꯒꯤ ꯂꯃꯥꯡꯅꯕ ꯃꯔꯛ ꯑꯁꯤꯗ ꯀꯕꯤꯅ ꯍꯪꯖꯈꯤ ꯁꯥꯕꯦꯇ꯭ꯌꯥꯒꯤ ꯑꯅꯧꯕ ꯌꯥꯑꯣꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜꯒꯤ ꯂꯨꯅ ꯃꯝꯂꯕ ꯈꯣꯡꯆꯠ ꯑꯃꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯗ ꯀꯕꯤꯅ ꯊꯦꯡꯅꯈꯤꯕ ꯋꯥꯍꯪ ꯈꯔꯅꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯤꯀꯣ ꯉꯁꯥꯏꯒꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯡꯗꯣ ꯀꯥꯎꯟ ꯇꯧꯗꯣꯏꯅꯦ ꯍꯧꯖꯤꯛ ꯄꯂꯦꯞꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯑꯔꯣꯏꯕ ꯃꯁꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯀ꯭ꯔꯤꯇꯤ ꯂꯤꯆꯠ ꯁꯥꯖꯠ ꯋꯥꯈꯜ ꯀꯌꯥꯅ ꯇꯤꯟꯈ꯭ꯔꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯁꯛ ꯇꯥꯏ ꯀꯣ ꯖꯁ ꯉꯁꯥꯏ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯣ ꯁꯝꯂꯞꯄ ꯁꯝꯃꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯁꯤꯗ ꯃꯃꯥꯡ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯐꯦꯠ ꯄꯥꯔꯛꯀꯦ 2007ꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯅꯤꯀꯣ ꯌꯦꯡꯉꯨ ꯂꯥꯏꯔꯕꯤ ꯌꯩꯒꯒꯤ ꯃꯩꯔꯤꯅ ꯆꯥꯛꯂꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯑꯇꯤꯌꯥꯗ ꯇꯝꯅ ꯀꯥꯃꯩꯗꯦꯕ ꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯕꯤ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯂꯥꯏꯔꯕꯤ ꯍꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗꯨꯅꯤꯀꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯗꯨꯅꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯦꯗꯤꯁꯟꯗꯨꯅꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯨꯅꯤꯀꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯀꯔꯝꯕ ꯐꯤꯕꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯗꯣ ꯍꯥꯏꯗꯤ ꯌꯦꯡꯉꯨ ꯂꯥꯏꯔꯕꯤ ꯌꯩꯒꯒꯤ ꯃꯔꯤꯗ ꯆꯥꯛꯏꯁꯦ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯅ ꯈꯨꯔꯨꯝꯅꯕꯗꯨꯅꯤꯀꯣ ꯃꯅꯤꯄꯨꯔ ꯀꯜꯆꯔꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯂꯥꯏꯗꯣ ꯀꯔꯝꯕ ꯂꯥꯏꯅꯣꯁꯨ ꯁꯨꯈꯪ ꯈꯪꯗꯕꯤꯗ ꯈꯨꯔꯨꯝꯕꯗꯤ ꯄꯪꯈꯨꯗ ꯈꯨꯔꯨꯝꯅꯩꯌꯦꯕ ꯆꯤꯡ ꯀꯥꯗꯤ ꯀꯥꯟꯅꯩꯌꯦꯕ ꯀꯔꯤ ꯂꯥꯏꯅꯣꯗꯤ ꯈꯪꯗꯕꯤꯗ ꯈꯨꯔꯨꯝꯅꯔꯤꯕ ꯂꯥꯏꯗꯨꯅ ꯀꯔꯤꯅꯣ ꯁꯨꯈꯪ ꯈꯪꯗꯕꯤꯗ ꯄꯪꯈꯨꯗ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯤ ꯗꯦꯗꯤꯀꯦꯠꯇꯤ ꯄꯪꯇꯧꯗ ꯇꯧꯕ ꯍꯥꯏꯗꯤ ꯏꯁꯣꯔꯗꯨꯗꯤ ꯀꯔꯝꯕ ꯏꯁꯣꯔꯅꯣꯗꯤ ꯁꯨꯈꯪ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔ ꯀꯜꯆꯔ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯀꯜꯆꯔꯗꯨꯗꯤ ꯁꯨꯈꯪ ꯈꯪꯗꯕ ꯀꯜꯆꯔꯅꯤꯅꯗꯤ ꯄꯪꯇꯧꯗ ꯇꯧꯕ ꯍꯥꯏꯗꯤ ꯏꯚ꯭ꯔꯤ ꯔꯤꯂꯤꯖꯟ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯕ ꯌꯥꯎꯗ꯭ꯔꯦ ꯀꯩꯅꯣ ꯂꯣꯏꯅ ꯑꯇꯥꯕ ꯔꯤꯂꯤꯖꯟ ꯈꯨꯗꯤꯡꯃꯛ ꯑꯇꯥꯕ ꯔꯤꯂꯤꯖꯟꯒꯤ ꯐꯦꯁꯇꯤꯚꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯋꯦ ꯍꯤꯟꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯏꯚꯟ ꯀꯩꯅꯣ ꯏꯁꯂꯥꯝ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏ ꯔꯤꯂꯤꯖꯟ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯗꯨ ꯀꯜꯆꯔ ꯃꯥꯡꯉꯛꯄꯩꯅꯤꯗꯅꯀꯣ ꯑꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨꯗꯩꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯅꯤ ꯁꯦ 15 ꯃꯥꯔꯛꯅꯤꯅ ꯄꯦꯖ ꯑꯍꯨꯝꯗ ꯏꯔꯛꯇꯣꯏꯅꯦꯀꯣ ꯄꯦꯖ ꯑꯍꯨꯝꯗ ꯏꯔꯛꯇꯣꯏꯅꯦ ꯍꯥꯏꯐꯦꯠ ꯄꯦꯖ ꯑꯍꯨꯝꯗꯨꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯄꯦꯖ ꯑꯍꯨꯝꯁꯤꯗ ꯂꯧꯊꯣꯔꯛꯏꯕ ꯁꯩꯔꯦꯡ ꯃꯇꯦꯛꯁꯤꯒꯤ ꯃꯥꯒꯤ ꯂꯧꯊꯣꯔꯛꯐꯝꯁꯦ ꯍꯥꯏꯔꯅꯤ ꯁꯤꯁꯦ ꯀꯩꯅꯣ ꯂꯃꯥꯡꯅꯕ ꯍꯥꯏꯕ ꯁꯩꯔꯦꯡꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯀꯕꯤ ꯁꯨꯃꯥꯏꯅ ꯀꯕꯤ ꯂꯥꯡꯕꯟ ꯕꯤꯂꯀꯥꯟꯇꯗ ꯏꯕꯅꯤ ꯁꯩꯔꯦꯡꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯅꯤ ꯁꯤꯗ ꯂꯥꯏꯔꯕꯤꯒꯤ ꯗꯤꯐꯤꯅꯤꯁꯟꯗꯣ ꯄꯤꯔꯅꯤ ꯁꯤꯗ ꯂꯥꯏꯔꯕꯤꯒꯤ ꯗꯤꯐꯤꯅꯤꯁꯟꯗꯣ ꯄꯤꯔꯅꯤ ꯂꯥꯏꯔꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯁꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯃꯥꯡꯗꯔꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯤꯅꯤ ꯈꯣꯠꯄꯅꯤ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯈꯔ ꯍꯥꯞꯄꯨꯀꯣ ꯋꯥꯔꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯔꯛꯁꯦ ꯐꯪꯉꯣꯏ ꯌꯦꯡꯀꯗꯣꯏꯁꯦ ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯖꯥꯅ ꯉꯥꯛꯇꯅꯦꯕꯀꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯃꯥꯡꯉꯦ ꯍꯥꯏꯕꯗꯣ ꯁꯩꯔꯦꯡꯗꯨꯒꯤ ꯁꯝꯃꯔꯤꯗꯣ ꯂꯣꯏ ꯏꯔ ꯂꯣꯏꯔꯦ ꯑꯍꯥꯟꯕꯗ ꯀꯔꯤ ꯑꯩꯈꯣꯏꯁꯦ ꯍꯤꯒ ꯆꯥꯡꯗꯝꯅꯔꯒ ꯍꯤ ꯃꯃꯥꯏ ꯆꯨꯝꯕ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯔꯅꯤ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯔꯅꯤ ꯉꯁꯥꯏ ꯑꯦꯛꯖꯥꯝꯄꯜꯗ ꯀꯔꯤ ꯀꯔꯤ ꯄꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯄ ꯑꯗꯒꯤ ꯀꯔꯤ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯗꯒꯤ ꯍꯤꯟꯗꯨꯏꯖꯝ ꯑꯗꯒꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝꯗꯣ ꯄꯤꯔꯅꯤ ꯑꯦꯛꯖꯥꯝꯄꯜꯗꯨꯒ ꯄ꯭ꯂꯁ ꯀꯩꯗꯧꯕ ꯑꯗꯨꯗꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯗ ꯀꯜꯆꯔꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯤꯗꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦꯒ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯍꯥꯞꯄꯝꯃꯣꯕꯀꯣ ꯑꯗꯨꯗꯨꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯈꯥꯗ ꯄꯦꯖ ꯑꯃ ꯁꯪꯗꯔꯅꯤꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯗ ꯃꯥꯡꯉꯤꯕꯒꯤ ꯑꯃ ꯁꯤꯗꯩꯁꯤꯗ ꯌꯥꯎꯈꯤꯕꯗꯣ ꯀꯔꯤ ꯁꯤꯗꯩꯗ ꯀꯔꯤ ꯕꯦꯂꯩꯔꯦꯁꯅ ꯅꯣꯡꯖꯣꯝꯄꯥ ꯀꯗꯝꯕ ꯂꯩꯅꯨꯡꯁꯤ ꯍꯥꯏꯕꯗ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯀꯤ ꯏꯁꯩꯒꯤ ꯃꯟꯗꯤꯔ ꯂꯩꯇ꯭ꯔꯦ ꯃꯣꯅꯨꯃꯦꯟ ꯐꯣꯔꯠ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯀꯣ ꯀꯗꯥꯏꯗꯅꯣ ꯊꯥꯔꯒꯗꯕ ꯅꯍꯥꯛꯀꯤ ꯂꯨꯝꯂꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯍꯨꯛꯂꯨꯒꯗꯕ ꯅꯍꯥꯛꯀꯤ ꯁꯝꯁꯤꯒꯤ ꯂꯩꯍꯥꯎ ꯀꯣ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯤꯡꯉꯥꯏ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯑꯁꯦꯡꯕ ꯀꯜꯆꯔꯗꯨꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯕꯤꯗ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯖꯣꯡ ꯀꯥꯟ ꯐꯪ ꯀꯥꯟ ꯑꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯀꯗꯥꯏꯗꯅꯣ
ꯁꯥꯠꯍꯟꯒꯗꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯀꯔꯝꯕ ꯔꯤꯂꯤꯖꯟ ꯂꯧꯗꯣꯏꯅꯣꯕꯨ ꯈꯪꯗ꯭ꯔꯤꯕꯀꯣ ꯊꯃꯣꯏꯗꯨꯕꯨ ꯆꯃꯝꯅꯔꯤꯕ ꯑꯗꯨꯁꯤꯡꯗꯣ ꯍꯥꯏꯔꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝꯗꯨꯁꯨ ꯍꯥꯏꯔꯅꯤ ꯁꯩꯔꯦꯡꯗꯨꯃꯛꯅꯤꯀꯣ ꯏꯔꯛꯇꯣꯏꯁꯦ ꯁꯩꯔꯦꯡꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔ ꯃꯇꯥꯡꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯕꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯂꯥꯁꯇ ꯂꯥꯛꯇꯣꯏꯅꯤꯀꯣ ꯁꯣꯔꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯂꯥꯏꯔꯕꯤ ꯌꯩꯒꯒꯤ ꯃꯔꯤꯅ ꯆꯥꯂꯤꯁꯦ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯨꯔꯨꯝꯗꯕꯤꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯣꯔ ꯃꯌꯥꯝꯗꯣ ꯏꯁꯣꯔ ꯃꯔꯤ ꯂꯩꯒꯦꯗꯅꯀꯣ 4 types of A B C ꯑꯅ ꯂꯩꯒꯦꯗꯅ A B C D ꯑꯅ ꯀꯔꯤ ꯑꯃꯅ ꯍꯤꯟꯗꯨꯏꯖꯝ ꯊꯥꯏꯅꯗꯒꯤ ꯑꯍꯥꯟꯕ ꯑꯦꯗꯨꯅ ꯀꯔꯤ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯣꯏꯅꯔꯛꯑꯕ ꯂꯥꯏꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯨꯔꯥ ꯑꯗꯨꯗꯣ ꯍꯥꯏ ꯍꯥꯏꯕꯗꯨꯅ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯇꯥꯔꯣꯕꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏꯔꯕꯤ ꯍꯥꯏꯔꯤꯗꯨꯒꯤ ꯃꯤꯅꯤꯡꯗꯣ ꯀꯩꯅꯣ ꯈꯨꯔꯨꯝꯅꯕ ꯂꯥꯏꯐꯥꯎ ꯂꯩꯇꯕꯒꯤꯅꯦ ꯈꯨꯔꯨꯝꯅꯕ ꯑꯁꯦꯡꯕ ꯂꯥꯏꯗꯨꯐꯥꯎ ꯂꯩꯇꯕꯒꯤꯅꯦ ꯍꯥꯏꯔ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯇꯥꯔꯣꯕ ꯑꯗꯨꯗꯩꯗ ꯂꯃꯥꯡꯅꯔꯒ ꯈꯨꯔꯨꯝꯅꯕ ꯂꯥꯏꯐꯥꯎ ꯂꯩꯇꯕꯤꯗ ꯃꯟꯗꯤꯔꯐꯥꯎ ꯂꯩꯇꯕꯤꯗ ꯑꯗꯨꯒ ꯂꯩꯁꯤ ꯂꯩꯊꯣꯟꯅꯕ ꯀꯩꯅꯣ ꯂꯩꯔꯥꯡ ꯐꯥꯎ ꯂꯩꯇꯕꯤꯗ ꯑꯗꯒꯤ ꯊꯃꯣꯏꯐꯥꯎ ꯌꯥꯎꯗꯕꯤꯗ ꯀꯣ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯂꯥꯏꯔꯕꯤ ꯍꯥꯏꯔꯤꯅꯤ ꯍꯥꯏꯔꯣꯕ ꯂꯥꯁꯇꯀꯣ ꯌꯥꯔꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝꯅꯤꯅ 15 ꯃꯥꯔꯛꯀꯤꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯦꯔꯥꯒ꯭ꯔꯥꯐꯁꯦ ꯁꯥꯗꯣꯛꯑꯒ ꯊꯝꯍꯧꯔꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯤꯗ ꯀꯩꯅꯣ ꯏꯗꯣꯏꯅꯤ ꯁꯤ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯗꯅ introduction idoi sidana kano idoi sidana hada page ahomdugi fasana nana thamoro natragadi ai sidaisa ibadu poto ekta sangna pangida ide aponteba ade point to sudabida kai aini irine page om do pulap thannabi irasu mark phangoi ko mani 2019 gi da nilakanta gi lamangna ba haiba sareng da yarba karamba hidenda idi ngasai gi lamthung pham duni ko karamba which religion haiba duni ko which religion or culture adu duni ko amadi karamba lai ngasai gi asisu samane ko karamba lai which god to follow which religion to follow which god say religion haiba so culture haiba ko no sida which religion haiba sorry god haiba so religion ko sareng bana kari hangning haining libage pakhompi ko haining libage pakhompi si 10 ma katani point ti sida lere haidi karam matang da haibanu hairam hairamani karam be hiden dai si kaino ngasai karai dai gi si se hiden da pham karam bada ta doino hai si se ahoba sarok ta hai gi bane ko karam balai hai sina ngasai gi lai mari option pirak pado adu dai da yaw dani ko karam balai da no koina khurum duise hai do haidi akoi gi yengo jaiga ge mari ne sali se kamai de ba karam balai da no hangi se haidi koina jaiga tha da na khurum da na taw de do karam balai da no adu gi hangba matang da ma yaw re adu ga hiden hai sina akoi gi ngasai gi akoi gi hi khambai maya dani ko akoi gi sabeta gi chokhala pe matungina sum mathang la akanda piklaba hi ka haidi sida hari su ko atopa hidenda atopa hi anati awang sakhong karamba sida yo langol lukhoi mangi bedo kanano yasang beda phigong no khumdana khangau ma ki bedo langol lukhoi karamba hidenda phamdana si yai ko ai adu sing to hairo haidi aha amana horakpagi sarukta ko line 25 muk suba adaida amana loirakpagi sarukta amana lai khurumba matam thaibani sisina karamba hiden da haisina khoigi ngasai gi hindu sangapagi baiga chandra hoi adagi kano hoi santidas gosai hoi ka kari langol lukhoi gi ani gi marakta khanba gi duni karamba hiden da haisina duga sigi karamba lai haisina which religion haisina mari pigi dana ko a b c d adudo paragraph ani da hairo sina karamba sina karamba hiden gi hairo sina karamba religion gi or lai gi hairo or sida conclusion piro summary duma piro sayeng doge duga sayeng se lamani da gi kano lamana ba haiba sayeng doge sigi ka sai de lok thoropani kholapani sai da hai kholi haibaduna sida hairo haibe maram dana sida iro ko pandi palamu ko baiga chandra sigi sanjidas gosai adagi kano
ꯅꯥꯒꯣꯂꯨ ꯈꯣꯏ ꯀꯥꯟꯁꯦ ꯄꯜꯂꯝꯃꯨꯀꯣ ꯄꯜꯂꯝꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯀꯔꯝꯕ ꯂꯥꯏ ꯍꯥꯏꯕꯁꯤꯗ ꯂꯥꯏ ꯃꯔꯤꯗꯣ ꯄꯜꯂꯝꯗꯕ ꯌꯥꯔꯣꯏꯀꯣ A B C D ꯀꯣ 2019 ꯂꯩꯔꯦ 2000 ꯀꯩꯅꯣꯗ ꯑꯃ 2024 ꯍꯟꯗꯛ ꯅꯧꯅ ꯑꯃ ꯍꯪꯉꯤꯀꯣ ꯁꯤꯁꯦ ꯃꯃꯥꯡꯗ ꯀꯕꯤ ꯅꯤꯂꯀꯥꯟꯇꯒꯤ ꯃꯣꯗꯔꯅꯤꯁꯀꯤ ꯈꯣꯡꯖꯦꯜꯁꯦ ꯉꯔꯥꯡ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯤꯁꯦ 15 ꯃꯥꯔꯛꯅꯤ ꯃꯣꯗꯔꯅꯤꯁꯀꯤ ꯍꯤꯁꯇ꯭ꯔꯤꯗꯨꯃ ꯍꯥꯏꯐꯦꯠ ꯏꯕꯤꯔꯅꯤ ꯀꯣ ꯃꯣꯗꯔꯅꯤꯁꯀꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯗꯤ ꯃꯣꯗꯔꯅꯤꯁꯁꯦ ꯁꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯋꯥꯍꯩꯁꯦ ꯗꯣꯡ 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 ꯍꯥꯏꯕꯤ ꯑꯊꯤꯕ ꯋꯥꯍꯩ ꯑꯣꯏꯔꯁꯨ ꯗꯣꯡ 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 ꯍꯥꯏꯕꯤ ꯀꯣ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯁꯤꯕꯨ ꯀꯔꯦꯝꯅꯕ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯁꯤꯗ ꯅꯤꯡꯇꯝꯕ ꯐꯪꯉꯛꯄꯗꯒꯤ ꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯆꯔꯥꯡꯅꯕ ꯆꯃꯝꯅꯕ ꯀꯔꯝꯕ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯉꯛꯇꯕ ꯑꯗꯩ ꯀꯔꯞꯁꯟꯅ ꯍꯥꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯅ ꯍꯥꯔꯕ ꯀꯥꯏ ꯉꯔꯥꯡ ꯇꯧꯅꯈꯤꯗꯅꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯍꯥꯏꯗꯨꯃ ꯇꯥꯏꯝ ꯄꯤꯔꯠ ꯃꯣꯗꯔꯅꯤꯁꯀꯤ ꯇꯥꯏꯝ ꯄꯤꯔꯠꯇ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯃ ꯍꯥꯏꯐꯦꯠ ꯍꯥꯏꯔꯅꯤ ꯏꯟꯇ꯭ꯔꯗꯛꯁꯟꯗꯅ ꯁꯩꯔꯦꯡꯗꯨꯒꯤ ꯂꯧꯊꯣꯔꯛꯐꯝꯗꯣ ꯍꯥꯏꯔꯅꯤ ꯂꯃꯥꯟꯅꯕ ꯑꯗꯨꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯣꯗꯔꯅꯤꯁ ꯍꯥꯏꯔꯤꯕꯅꯤꯅ ꯃꯣꯗꯔꯅꯤꯁꯀꯤ ꯄꯥꯔꯠꯇꯨꯃ ꯁꯤꯗꯩꯁꯤꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯅꯤ ꯃꯣꯗꯔꯅꯤꯁ ꯑꯃ ꯑꯣꯏꯅ ꯁꯤ ꯀꯕꯤ ꯅꯤꯂꯀꯥꯟꯇ ꯑꯦꯁ ꯑ ꯃꯣꯗꯔꯅꯤꯁ ꯀꯣ ꯑꯦꯁ ꯑ ꯃꯣꯗꯔꯅꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯅꯤ ꯁꯤꯗꯩꯁꯤꯗ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯅꯤꯕꯨ ꯍꯥꯏꯔꯝꯕ ꯌꯥꯏꯀꯣ ꯌꯥꯝꯗꯤ ꯁꯥꯡꯍꯜꯂꯒꯨꯝꯁꯦ ꯑꯗꯨꯒ ꯃꯥ ꯉꯁꯥꯏ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯤꯅ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯀꯔꯝꯕ ꯍꯤꯗꯦꯟ ꯇꯥꯐꯝꯗꯅꯣ ꯑꯍꯥꯟꯕꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗꯅꯣ ꯍꯥꯏꯗꯤ ꯏꯟ ꯋꯤꯁ ꯗꯥꯏꯔꯦꯛꯁꯟꯗ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯀꯣ ꯑꯗꯒꯤ ꯌꯦꯡꯉꯣ ꯍꯛꯆꯥꯡ ꯃꯈꯩꯗꯤ ꯄꯣꯊꯥꯖꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯃꯤꯠꯌꯦꯡꯗꯤ ꯍꯥꯏꯔꯤꯁꯦꯀꯣ ꯊꯃꯣꯏ ꯃꯤꯠꯌꯦꯡꯗꯤ ꯀꯗꯥꯏꯗ ꯌꯦꯡꯗꯣꯏꯅꯣ ꯑꯍꯥꯟꯕ ꯐꯥꯔꯁ ꯀꯣꯏꯁꯟ ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯍꯣꯟꯗꯣꯏꯁꯦ ꯁꯤꯅ ꯁꯦꯀꯦꯟ ꯀꯣꯏꯁꯟ ꯑꯗꯨ ꯁꯩꯔꯦꯡꯗꯨꯗ ꯃꯊꯪ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯍꯤ ꯍꯣꯟꯒꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯗꯕ ꯍꯤ ꯍꯣꯟꯒꯗꯕ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯍꯥꯏꯅ ꯀꯣꯏꯁꯟ ꯑꯃꯁꯨ ꯑꯃꯨꯛ ꯍꯪꯉꯤ तसेंना सान्तिदास गोसाई रिलीजन संदोꯛꯄ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯔꯤꯂꯤꯖꯟ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯐꯩ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕ ꯂꯥꯛꯏꯕ꯭ꯔꯥ ꯀꯣ ꯑꯗꯒꯤ ꯂꯥꯁꯇ ꯑꯋꯥꯡ ꯆꯥꯎꯈꯣꯡ ꯍꯥꯏꯗꯤ ꯔꯤꯂꯤꯖꯟ ꯑꯅꯤꯗꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯀꯣꯏꯁꯟꯗꯣ ꯑꯅꯤ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯍꯥꯏꯔꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯆꯥꯎꯈꯣꯡ ꯍꯤꯗꯦꯟꯗ ꯆꯪꯕ ꯑꯃ ꯀꯣ ꯍꯤꯗꯦꯟ ꯑꯅꯤꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯥꯏꯗꯔ ꯑꯣꯔꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯄꯤꯔꯝꯕ ꯍꯤꯟꯗꯨꯏꯖꯝꯗꯨꯗ ꯆꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯪꯂꯥ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯑꯕ ꯀꯩꯅꯣꯁꯤꯗ ꯀꯩꯅꯣꯒꯤ ꯂꯝꯊꯣꯛꯐꯝꯁꯤꯗ ꯌꯧꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯙꯔꯃꯁꯦ ꯆꯠꯄ ꯑꯃ ꯑꯗꯒꯤ ꯃꯟꯗꯤꯔ ꯁꯥꯕ ꯈꯣꯠꯄ ꯀꯥꯏꯅꯁꯨ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯕꯅꯤꯀꯣ ꯑꯗꯨꯗꯁꯨ ꯀꯣ ꯀꯔꯤ ꯃꯟꯗꯤꯔ ꯁꯥꯗꯣꯏꯅꯣ ꯀꯔꯝꯕ ꯂꯩꯔꯥꯡ ꯊꯤꯖꯤꯟꯗꯣꯏꯅꯣ ꯀꯔꯝꯕ ꯂꯩꯔꯥꯡ ꯀꯔꯝꯕ ꯊꯃꯣꯏꯄꯥꯟ ꯍꯥꯏꯗꯤ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯂꯩꯔꯥꯡ ꯁꯦꯝꯗꯣꯏꯅꯣꯒ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯁꯨ ꯍꯪꯈꯤꯀꯣ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁꯤꯁꯨ ꯍꯥꯏꯔꯣꯀꯣ ꯑꯗꯒꯤ ꯂꯥꯁꯇ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯂꯥꯏ ꯃꯃꯤꯡ ꯂꯥꯏ ꯑꯍꯨꯝꯒꯤ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯍꯥꯏꯕꯗꯨꯃ ꯂꯥꯏ ꯃꯔꯤꯗꯨꯃ ꯁꯤꯗꯩꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯣ A B C D ꯂꯥꯏ ꯃꯔꯤꯗꯨꯃꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯅ ꯂꯥꯁꯇ ꯂꯩꯗꯣꯏꯅꯦꯕ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯍꯥꯏꯁꯤꯅ ꯂꯥꯏꯗ ꯂꯥꯁꯇ ꯂꯣꯏꯁꯟꯕꯅꯦꯕ ꯃꯥꯏ ꯀꯣꯏꯁꯟ ꯃꯥꯏ ꯋꯥꯈꯜꯒꯤ ꯀꯔꯝꯕ ꯂꯥꯏꯗꯔ ꯀꯔꯝꯕ ꯂꯥꯏꯗꯅꯣ ꯍꯥꯏꯔꯒ ꯂꯣꯏꯁꯟꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯗꯨꯒ ꯃꯥꯅ ꯁꯤꯗ ꯀꯣꯏꯁꯟ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯤꯒꯤ ꯑꯟꯁꯥꯔ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯊꯤꯔꯤꯕꯒꯦ ꯍꯥꯏ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤ ꯑꯟꯁꯥꯔꯗꯨ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯉꯛꯄ ꯁꯛꯇꯤ ꯋꯥꯈꯜꯒꯤ ꯊꯤꯉꯝꯗ꯭ꯔꯕ ꯏꯆꯦꯜ ꯊꯃꯣꯏꯒꯤ ꯅꯧꯔꯕ ꯂꯩꯔꯥꯡ ꯂꯩꯔꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯅ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯂꯦꯞꯄ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯝꯕ꯭ꯔꯦꯁ ꯇꯧꯕ ꯍꯥꯟꯅꯗꯒꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯀꯜꯆꯔꯁꯦ ꯅꯪꯒꯤ ꯗꯤꯁꯤꯖꯟꯗꯣ ꯀꯣ ꯃꯅꯤꯄꯨꯔ ꯀꯜꯆꯔꯁꯦ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯗꯤꯁꯤꯖꯟꯗꯨꯃ ꯍꯥꯏꯕꯤꯔꯣ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯅꯤꯀꯣ ꯁꯩꯔꯦꯡꯁꯦ ꯁꯩꯔꯦꯡꯒꯨꯝꯕ ꯀꯣꯏꯁꯟꯁꯤꯗꯤ ꯃꯥꯔꯛ ꯌꯥꯝ ꯐꯪꯗꯦ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯒꯨꯝꯕ ꯅꯩꯅꯔꯛ ꯇꯥꯔꯒꯗꯤ ꯑꯔꯤꯕ ꯑꯗꯒꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯍꯥꯏꯗꯤ ꯀꯔꯤ ꯄꯥꯟꯊꯣꯏꯕ ꯈꯣꯡꯒꯨꯜꯒꯨꯝꯕ ꯆꯟꯗ꯭ꯔꯀꯤꯇꯤꯆꯥꯔꯁꯒꯨꯝꯕ ꯍꯣꯏ ꯃꯣꯏ ꯃꯦꯗꯤꯕꯦꯜ ꯑꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯅꯩꯅꯔꯛꯄꯗ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯅ ꯑꯣꯏꯅ ꯐꯣꯀꯁ ꯄꯤꯁꯤꯀꯣ ꯁꯩꯔꯦꯡꯒꯨꯝꯕꯁꯤꯗꯤ ꯑꯣꯖꯥ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏꯅꯤ ꯑꯃꯃꯨꯛ ꯍꯥꯏꯅꯤ ꯑꯗꯨꯗꯨꯅ ꯄꯣꯏꯟ ꯚ꯭ꯌꯨꯗ ꯌꯥꯝ ꯌꯥꯝꯃꯤ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯇꯧꯖꯔꯤꯁꯤꯗ ꯑꯩꯅ ꯍꯩꯌꯦꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤꯗꯤ ꯖꯁ ꯁꯖꯦꯁꯟꯅꯤ ꯗꯤꯁ ꯏꯁ ꯀꯥꯏꯟ ꯑꯣꯐ ꯑ ꯁꯖꯦꯁꯟ ꯑꯩꯒꯤꯗꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯅꯣꯏꯒꯤ
ꯈꯨꯠꯇ ꯂꯩꯖꯔꯦ ꯑꯩꯅ ꯈꯔ ꯄꯥꯔꯨꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯏ ꯕꯠ ꯇꯧꯕꯇꯕꯨ ꯑꯩ ꯏꯟꯇꯔꯦꯛꯇꯤꯞ ꯌꯥꯝꯗꯤ ꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯐꯪꯗꯦ ꯑꯗꯨꯗꯨꯅ ꯈꯔ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯄ꯭ꯂꯁ ꯇꯧꯕꯇꯕꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯃꯤꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ IAS ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ